ꯌꯥꯝꯅ ꯄꯤꯛꯄ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯃꯤ꯫ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ "ꯏꯃꯥ! ꯏꯃꯥ! ꯅꯪꯕꯨ ꯇꯥꯔꯕꯣ?" ꯃꯃꯥ ꯃꯨꯈꯤ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ, "ꯍꯣ, ꯂꯥꯛꯑꯦ ꯂꯥꯛꯑꯦ!" ꯃꯨꯈꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ, "ꯀꯔꯤ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯣ ꯏꯃꯥꯕꯣ?" "ꯏꯃꯥ, ꯁꯦ, ꯏꯃꯥꯅ ꯑꯣꯏꯅ ꯏꯟꯁꯦ ꯆꯤꯡꯉꯣ. ꯉꯥꯁꯦ ꯌꯥꯝ ꯐꯥꯗ꯭ꯔꯤ. ꯑꯩ ꯉꯥꯁꯦ ꯇꯥꯜꯂꯛꯑꯒꯦ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯁꯨꯅꯦ, ꯃꯄꯥꯟꯁꯦ ꯑꯃꯨꯛꯇ ꯈꯣꯝꯀꯠꯀꯦ." "ꯍꯣꯏ ꯍꯣꯏ ꯍꯣꯏ." ꯃꯨꯈꯤ ꯑꯃꯗꯤ ꯆꯥꯎꯕ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯉꯥ ꯐꯥꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯇꯨꯅ, "ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥ ꯃꯨꯈꯤ." "ꯑꯣ, ꯇꯥꯔꯦ ꯇꯥꯔꯦ. ꯁꯣꯝꯗ ꯂꯩꯔꯤꯅꯦ ꯏꯟꯗꯣꯝꯆꯥꯗꯤ." ꯃꯧ ꯅꯍꯥꯗꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯆꯥꯎꯕꯅ ꯄꯨꯈ꯭ꯔꯤꯗ ꯂꯩꯕꯗꯨ ꯎꯕꯗ, "ꯍꯩꯃꯥ, ꯆꯥꯎꯕ, ꯉꯥ ꯐꯥꯔꯤꯕ꯭ꯔꯣ?" "ꯑꯧ ꯏꯇꯩꯃ, ꯄꯨꯈ꯭ꯔꯤ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯉꯥꯁꯨ ꯈꯔ ꯐꯥꯒꯦꯅ." "ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗꯀꯣ. ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯥꯎꯕꯃꯨꯛ ꯃꯔꯝ ꯃꯣꯛꯄ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯗꯤꯅꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ." ꯃꯨꯈꯤ ꯃꯆꯥꯒꯤ ꯑꯐꯕ ꯃꯆꯠ ꯈꯪꯂꯤꯕꯅꯤ꯫ ꯃꯆꯥꯅ ꯅꯣꯡꯃꯇ ꯃꯃꯥꯕꯨ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯈꯪꯍꯟꯈꯤꯗꯦ꯫ ꯃꯨꯈꯤ ꯅꯣꯛꯇꯨꯅ, "ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯐꯔꯤ. ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯒ ꯀꯝꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ." "ꯑꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯑꯩꯈꯣꯏ ꯆꯥꯎꯕꯅ ꯂꯧꯔꯛꯄ ꯅꯨꯄꯤꯗꯤ ꯃꯔꯝ ꯃꯣꯛꯄꯤ, ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯤ ꯍꯥꯏꯕꯁꯦ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯕ ꯉꯥꯛꯇꯅꯤ." ꯃꯨꯈꯤ ꯑꯃꯗꯤ ꯃꯧ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ꯫ ꯃꯨꯈꯤ ꯃꯧ ꯑꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯗ꯭ꯔꯤ꯫ "ꯏꯍꯦ, ꯑꯩꯗꯤ ꯄꯨꯡꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯅꯪ ꯂꯥꯛꯏꯗꯨꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ? ꯏꯟꯗꯣꯝꯆꯥ ꯀꯩꯊꯦꯜ ꯆꯠꯀꯗ꯭ꯔꯣ? ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯪ ꯈꯤꯇ ꯂꯧꯕꯤꯔꯛꯑꯣ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ." "ꯑꯁ ꯏꯕꯦꯝꯃ, ꯏꯟꯗꯣꯝꯆꯥ ꯀꯩꯊꯦꯜꯒ ꯆꯠꯇ꯭ꯔꯦꯗ. ꯇꯟꯕꯨ ꯇꯜꯂꯦ. ꯂꯥꯞꯅ ꯃꯔꯣꯜ ꯑꯃ ꯂꯥꯞꯂꯤꯕ, ꯍꯜꯂꯛꯄꯗꯅꯦ ꯅꯨꯃꯤꯠ ꯍꯦꯛꯇ ꯇꯥꯏ." "ꯍꯣꯏꯗ ꯏꯟꯗꯣꯝꯆꯥ, ꯀꯔꯤꯒꯤ ꯆꯠꯆꯔꯨꯗꯣꯏꯅꯣ? ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯁꯨꯔꯣꯟ ꯍꯛꯇꯛ ꯐꯥꯎꯕ ꯆꯥꯕꯗ ꯂꯣꯏꯔꯔꯣꯏ. ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ." "ꯏꯇꯩꯃ, ꯀꯩꯊꯦꯜꯒꯤ ꯋꯥꯗꯤ ꯑꯩ ꯆꯠꯀꯅꯤꯌꯦ. ꯏꯇꯩꯃꯒꯤ ꯂꯪꯗꯨꯕꯨ ꯀꯌꯥꯝꯅꯣ? ꯑꯩ ꯂꯧꯕꯤꯔꯛꯑꯒꯦ." "ꯐꯔꯦꯗ, ꯅꯪꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯔꯛꯑꯣ. ꯏꯇꯩꯃꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯉꯥꯎ ꯅꯨꯕꯤꯌꯨ ꯀꯣꯛ ꯍꯦꯛꯇ ꯉꯥꯎꯏ." ꯃꯧ ꯑꯗꯨꯅ ꯆꯥꯎꯕꯗ ꯁꯦꯜ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯕ ꯉꯥ ꯐꯥꯕ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥꯗ, "ꯏꯃꯥ, ꯆꯪꯉꯁꯦ. ꯀꯩꯊꯦꯜꯁꯨ ꯆꯠꯀꯗꯕꯅꯤꯅ ꯆꯥꯛ ꯈꯔ ꯉꯟꯅ ꯑꯣꯏꯅ ꯊꯣꯡꯕꯤꯌꯨ." ꯃꯃꯥ ꯃꯆꯥ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯦ꯫ ꯆꯥꯎꯕ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯃꯨꯈꯤ ꯃꯆꯥꯗ ꯃꯅꯝ ꯅꯝꯕꯤꯗꯨꯅ, "ꯌꯦꯡꯉꯣꯏ, ꯍꯥꯏꯗꯤ ꯍꯥꯏꯍꯩꯗꯦ. ꯄꯪꯊꯦꯡ ꯊꯦꯡꯅ ꯂꯩꯔꯛꯀꯅꯨꯀꯣ. ꯁꯠ ꯍꯦꯛꯇ ꯂꯥꯛꯑꯣ. ꯑꯗꯨꯒꯅꯦ, ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯗꯣ ꯈꯔ ꯂꯩꯔꯛꯑꯣ." ꯃꯨꯈꯤ ꯃꯍꯧꯁꯥꯅ ꯌꯣꯡꯆꯥꯛꯇ ꯌꯥꯝꯅ ꯉꯥꯎꯖꯩ꯫ ꯆꯥꯎꯕ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯇꯨꯅ, "ꯏꯃꯥꯒꯤ ꯌꯣꯡꯆꯥꯛꯁꯤꯗꯗꯤ ꯑꯩ ꯀꯥꯎꯔꯣꯏꯀꯣ." ꯃꯨꯈꯤ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯥꯎꯕ ꯊꯝꯕꯧꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯝꯕꯧ ꯆꯥꯎꯕ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ, "ꯆꯥꯎꯕ, ꯍꯧꯖꯤꯛꯇ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ? ꯆꯥꯛ ꯆꯥꯕ ꯅꯪꯅꯅꯕ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ?" ꯆꯥꯎꯕ ꯑꯃꯗꯤ ꯊꯝꯕꯧ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯁꯍꯔ ꯑꯣꯏꯕ, ꯑꯃꯅ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ꯫ ꯆꯥꯎꯕꯅ ꯄꯨꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯄꯤꯗꯨꯅ, "ꯁꯦ, ꯉꯥ ꯈꯔ ꯄꯨꯔꯛꯏꯅꯤ. ꯉꯟꯅ ꯂꯥꯛꯄ ꯌꯥꯕꯅꯤ. ꯅꯪ ꯈꯪꯉꯤꯗꯨꯅꯤ, ꯏꯃꯥꯒ ꯑꯩꯒꯇꯅꯤ." ꯊꯝꯕꯧ ꯉꯥꯗꯨꯗ ꯌꯦꯡꯗꯨꯅ, "ꯄꯥ, ꯉꯁꯤꯗꯤ ꯉꯝꯃꯦꯍꯦ. ꯍꯣꯔꯦꯟꯗꯤ ꯐꯨꯗꯔꯒꯦ." ꯑꯅꯤ ꯑꯁꯤ ꯂꯥꯞꯅ ꯂꯩꯅꯕꯅꯤꯅ ꯌꯥꯝꯅ ꯇꯥꯡꯅ ꯑꯃꯨꯛꯇꯪ ꯎꯅꯕꯅꯤ꯫ ꯊꯝꯕꯧꯅ ꯆꯥꯎꯕꯗ, "ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ. ꯉꯥꯏꯍꯥꯛ ꯐꯝꯃꯨꯈꯤꯁꯤ. ꯀꯨꯏꯅꯗꯤ ꯂꯩꯔꯔꯣꯏꯒꯦ. ꯏꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯁꯨ ꯍꯥꯏꯍꯧꯏ." ꯆꯥꯎꯕ ꯃꯥꯗꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯆꯕ, ꯃꯃꯥꯕꯨ ꯂꯨꯅ ꯅꯤꯡꯕ ꯃꯆꯥꯅꯤ꯫ ꯆꯥꯎꯕ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯃꯃꯥꯒꯤ ꯋꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯊꯝꯕꯧ ꯅꯣꯛꯇꯨꯅ, "ꯏꯕꯣ, ꯅꯪ ꯑꯃ ꯏꯃꯥꯗ ꯇꯧꯔ ꯂꯩ. ꯍꯌꯦꯡꯅꯦ, ꯅꯨꯄꯤ ꯊꯤꯕꯁꯨ ꯏꯃꯥꯗ ꯍꯥꯏꯌꯨꯀꯣ." ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯩ꯫ ꯆꯥꯎꯕ ꯊꯝꯕꯧꯗ, "ꯀꯩꯊꯦꯜ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ. ꯄꯣꯠ ꯌꯥꯝꯅ ꯇꯞꯄꯛꯑꯦ. ꯑꯗꯨꯒ ꯑꯩ ꯍꯟꯈ꯭ꯔꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯇꯞꯅ ꯂꯥꯛꯀꯦ." ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯕ ꯃꯥꯗꯤ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯤꯅ ꯀꯩꯊꯦꯜꯒꯤ ꯅꯤꯟ ꯈꯣꯡꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥ ꯆꯠꯄ ꯐꯥꯎꯕ ꯍꯩꯇ꯭ꯔꯤ꯫ "ꯊꯝꯕꯧ, ꯊꯝꯕꯧ." "ꯀꯩꯗꯧꯔꯒꯦ?" "ꯇꯨ, ꯑꯁꯤꯗ ꯌꯣꯡꯆꯥꯛ ꯌꯥꯎꯔꯤ. ꯏꯃꯥꯅ ꯌꯣꯡꯆꯥꯛ ꯂꯩꯔꯛꯑꯣꯅ ꯍꯥꯏꯔꯛꯏ." ꯊꯝꯕꯧ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯂꯩꯔꯦ꯫ ꯌꯣꯡꯆꯥꯛ ꯑꯗꯣ ꯆꯥꯎꯕꯅ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯆꯥꯎꯕ ꯑꯃꯨꯛꯁꯨ, "ꯊꯝꯕꯧ, ꯂꯪ ꯂꯧꯈꯤꯁꯤ. ꯂꯪ ꯂꯧꯐꯝꯁꯤꯕꯨ ꯀꯥꯏꯋꯥꯏꯗꯅꯣ?" ꯊꯝꯕꯧ ꯃꯥꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯂꯪ ꯂꯧꯐꯝ ꯑꯗꯨꯗ,
ꯁꯅꯥꯍꯟꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯂꯩꯔꯝꯃꯤ ꯊꯝꯕꯧ ꯎꯕꯗ ꯁꯅꯥꯍꯟꯕꯤꯅ ꯍꯩꯃꯥ ꯇꯥ ꯊꯝꯕꯧ ꯂꯪ ꯂꯧꯕ ꯂꯥꯛꯏꯔꯣ ꯑꯧ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒꯤ ꯂꯪ ꯈꯔ ꯇꯞꯂꯛꯑꯦ ꯑꯗꯨꯒꯤ ꯂꯧꯒꯦꯅ ꯆꯪꯉꯛꯏꯅꯤ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕꯅ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯀꯣꯟꯗꯨꯅ ꯏꯄꯪ ꯄꯪꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯥ ꯊꯝꯕꯧ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣ ꯑꯔꯥꯞꯄꯗꯒꯤꯅꯤ ꯑꯩꯅ ꯊꯥꯏꯅ ꯂꯩꯔꯨꯕꯗꯣ ꯃꯈꯣꯏꯗꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯅꯤꯗ ꯃꯣꯏ ꯑꯥꯗꯗꯤ ꯆꯥꯎꯕ ꯊꯝꯕꯧꯅ ꯋꯥꯔꯤ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯊꯝꯕꯧ ꯂꯪꯗꯨ ꯂꯧꯔꯁꯤ ꯏꯃꯥꯅ ꯊꯦꯡꯉꯛꯀꯅꯨ ꯍꯥꯏꯔꯛꯏ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯟꯕꯤꯔꯦ ꯁꯅꯥꯍꯟꯕꯤꯅ ꯇꯥ ꯆꯥꯎꯕ ꯌꯥꯝ ꯊꯦꯡꯉꯕ꯭ꯔꯅꯦ ꯑꯧ ꯊꯦꯡꯉꯤ ꯆꯥꯎꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯊꯝꯕꯧ ꯆꯠꯁꯤꯂꯥꯛꯑꯣ ꯊꯝꯕꯧꯁꯨ ꯆꯥꯎꯕꯒꯤ ꯃꯒꯨꯜ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯂꯪ ꯑꯗꯨ ꯁꯠ ꯂꯧꯗꯨꯅ ꯁꯅꯥꯍꯟꯕꯤ ꯅꯈꯣꯏ ꯂꯩꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕꯒꯤ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯗꯨꯃꯛ ꯄꯣꯛꯈ꯭ꯔꯦ ꯆꯥꯎꯕ ꯑꯃꯗꯤ ꯊꯝꯕꯧ ꯂꯪ ꯂꯧꯗꯨꯅ ꯊꯣꯛꯂꯛꯏ ꯆꯥꯎꯕꯅ ꯊꯝꯕꯧ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯕꯨ ꯅꯪꯒ ꯈꯪꯅꯕ꯭ꯔꯣ ꯈꯪꯅꯩꯌꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯜꯁꯤꯡ ꯉꯥꯛꯇꯅꯤ ꯐꯈ꯭ꯔꯖꯥꯅꯤꯗ ꯃꯁꯛꯀꯗꯣ ꯐꯖꯗ꯭ꯔꯣ ꯀꯅꯥꯒꯤ ꯂꯩꯀꯥꯏ ꯊꯪꯅꯕ ꯂꯝ ꯃꯌꯥꯝꯁꯤꯗꯒꯤꯅꯦ ꯃꯥꯇꯕꯨ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯃꯌꯥꯝꯁꯤꯗꯤ ꯑꯉꯛꯄꯅꯤ ꯑꯁ ꯃꯁꯛꯄꯨꯗꯤ ꯐꯖꯩꯌꯦꯕꯨ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏꯗ ꯅꯣꯏ ꯁ꯭ꯋꯥꯏ ꯁꯍꯔꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯤꯉꯣꯟꯗꯕꯨ ꯋꯥꯍꯪ ꯍꯪꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯁꯤꯜꯂꯦ ꯉꯥꯎꯕ ꯈꯪꯗꯦ ꯁꯨꯝ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯇꯧꯖꯕꯩꯅꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨ ꯑꯁ ꯈꯟꯕꯨꯗꯤ ꯈꯟꯗꯦꯕꯨ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯅꯨꯄꯤꯁꯤꯡꯁꯦ ꯀꯤꯅꯤ ꯊꯝꯕꯧ ꯆꯥꯎꯕꯕꯨ ꯊꯝꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯁꯅꯥꯍꯟꯕꯤ ꯈꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯁꯅꯥꯍꯟꯕꯤꯅ ꯇꯥ ꯊꯝꯕꯧ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯦ ꯊꯝꯕꯧ ꯃꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩ ꯁꯅꯥꯍꯟꯕꯤ ꯑꯃꯨꯛꯁꯨ ꯇꯥ ꯊꯝꯕꯧ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩꯅꯣ ꯄꯥꯈꯪ ꯍꯥꯏꯕꯨ ꯄꯥꯈꯪ ꯄꯨꯡꯁꯤꯡꯅꯤ ꯑꯗꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕ ꯃꯁꯛ ꯑꯗꯣ ꯏꯐ ꯍꯦꯛ ꯐꯖꯔꯗꯅ ꯅꯨꯡꯁꯤꯕ ꯑꯃꯗꯨꯝ ꯄꯣꯛꯏ ꯅꯠꯇ꯭ꯔꯥ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛꯏ ꯊꯝꯕꯧ ꯁꯅꯥꯍꯟꯕꯤ ꯈꯣꯏꯒꯤ ꯃꯒꯨꯟ ꯈꯪꯂꯤꯕꯅꯤ ꯆꯥꯎꯕꯒꯤ ꯃꯥꯡꯗ ꯍꯥꯏꯗ ꯌꯥꯗꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯅꯥꯍꯟꯕꯤ ꯈꯣꯏꯗꯤ ꯀꯩꯊꯦꯜ ꯇꯥꯕꯤ ꯅꯨꯄꯤ ꯄꯨꯡꯁꯦꯡꯅꯤ ꯏꯕꯦꯝꯃ ꯇꯧꯕꯤꯔꯨꯔꯅꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯤꯁꯧ ꯑꯃꯨꯛ ꯆꯪꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗꯤꯅꯦ ꯃꯣꯏꯔꯣꯝꯗꯗꯤ ꯑꯃꯠꯇ ꯆꯟꯅꯔꯣꯏ ꯍꯧꯖꯤꯛꯇꯁꯨ ꯊꯝꯕꯧ ꯃꯈꯥ ꯇꯥꯈꯤꯗꯕ ꯑꯗꯨꯗ ꯀꯔꯤꯕ ꯇꯥ ꯊꯝꯕꯧꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏꯁꯦ ꯐꯠꯇꯦ ꯁꯤꯔꯕ ꯅꯠꯇꯦ ꯏꯆꯜꯈꯣꯏ ꯐꯠꯇꯦ ꯍꯥꯏꯕꯗꯤꯅꯦ ꯑꯩ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯀꯣ ꯑꯗꯨꯗꯤ ꯀꯔꯤ ꯑꯣ ꯁꯤꯅꯤꯅꯦ ꯃꯣꯏ ꯑꯗꯨꯋꯥꯏꯗꯗꯤꯅꯦ ꯄꯥꯠ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯆꯤꯡ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ ꯅꯠꯇ꯭ꯔꯒꯅꯦ ꯁꯟꯊꯤ ꯁꯥꯗꯨꯅ ꯃꯩ ꯊꯥꯕ ꯑꯩꯈꯣいꯁ꯭ꯋꯥꯏꯗ ꯆꯥꯔꯤ ꯊꯛꯂꯤ ꯃꯌꯥꯝ ꯑꯁꯦ ꯃꯈꯣꯏꯅ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔ ꯀꯩꯗꯧꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯕꯦꯝꯃ ꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯏꯕꯦꯝꯃꯈꯤꯒꯤ ꯀꯦꯔꯤꯕ ꯅꯥꯜꯂꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯗꯨꯗꯗꯤ ꯍꯦꯛ ꯇꯧꯅꯗꯦꯗꯣ ꯁꯅꯥꯍꯟꯕꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯃꯇ ꯍꯦꯛ ꯀꯦꯗꯕ ꯃꯅꯝꯒ ꯏꯅꯝ ꯅꯝꯊꯤꯈꯩ ꯂꯩꯕ ꯑꯁ ꯑꯗꯨꯗꯤ ꯇꯜꯂꯤꯍꯦ ꯑꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏꯍꯦ ꯅꯪꯁꯨ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯍꯟꯕꯤꯅ ꯑꯗꯣ ꯇꯥ ꯊꯝꯕꯧ ꯅꯣꯡꯇ ꯃꯈꯣꯏꯔꯣꯝꯗ ꯄꯨꯕꯤꯌꯨꯗꯅ ꯊꯝꯕꯧ ꯃꯌꯨꯝ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯣꯏ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯁꯅꯥꯍꯟꯕꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯣ ꯇꯥ ꯊꯝꯕꯧ ꯇꯥ ꯆꯥꯎꯕꯗꯣ ꯑꯩꯅ ꯀꯣꯏꯔꯗꯧꯅꯤꯀꯣ ꯇꯥ ꯊꯝꯕꯧꯅ ꯈꯔ ꯑꯝꯇ ꯁꯤꯟꯕꯤꯗ ꯌꯥꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯊꯝꯕꯧꯗ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯃꯔꯛ ꯑꯗꯨꯗ ꯊꯝꯕꯧꯕꯨ ꯄꯥꯝꯖꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯇꯥ ꯆꯥꯎꯕꯗꯣ ꯑꯩꯈꯣꯏ ꯁꯅꯥꯍꯟꯕꯤꯒꯤ ꯌꯥꯍꯜꯂꯗꯤꯅꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯆꯤ ꯑꯃ ꯊꯣꯛ ꯈꯠꯆꯤꯜꯂꯤ ꯊꯝꯕꯧ ꯍꯥꯀꯠꯆꯕꯗ ꯈꯨꯠ ꯊꯥꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯝꯕꯧ ꯂꯦꯞꯇꯨꯅ ꯀꯨꯏꯅ ꯐꯣꯜ ꯇꯥꯔꯨꯗ꯭ꯔꯕ ꯑꯪꯀ ꯑꯃ ꯐꯣꯜ ꯇꯥꯔꯛꯄꯒꯨꯝꯅ ꯌꯥꯏꯅꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯩꯅ ꯃꯥ ꯂꯧꯕ ꯆꯥꯎꯕꯅ ꯁꯅꯥꯍꯟꯕꯤ ꯂꯧꯕ ꯕꯥ ꯆꯞ ꯆꯥꯔꯦ ꯃꯔꯤ ꯇꯠꯅꯗ꯭ꯔꯦ ꯑꯩ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡꯃꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯊꯝꯕꯧꯗꯨ ꯇꯧꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯝꯕꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯎꯕ ꯈꯣꯏꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯥꯎꯕ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯩꯃꯥ ꯅꯪꯗꯤ ꯀꯩꯗꯧꯕ ꯉꯔꯥꯡꯇ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯥꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯨꯗꯧꯔꯤꯕ ꯃꯥ ꯂꯧꯔꯨꯒꯦ
ꯊꯝꯕꯧ ꯃꯃꯥꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯧ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯨꯈꯤ ꯊꯝꯕꯧ ꯎꯕꯗ, ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩ ꯆꯥꯎꯕ ꯀꯧꯔꯨꯒꯦ, ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤꯅꯦ ꯃꯗꯨꯕꯣ꯫ ꯆꯥꯎꯕ ꯃꯨꯈꯤꯅ ꯀꯧꯔꯗꯨꯅ ꯂꯥꯛꯏ꯫ ꯆꯥꯎꯕꯗꯤ ꯉꯔꯥꯡꯇ ꯊꯦꯡꯅꯔꯝꯂꯒ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯗ ꯏꯪꯉꯪꯉꯛꯏ꯫ ꯃꯨꯈꯤꯅ, ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯎꯀꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦ꯫ ꯃꯨꯈꯤ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯏ꯫ ꯆꯥꯎꯕꯅ, ꯑꯗꯨ ꯀꯩ ꯂꯩꯔꯒꯦ, ꯅꯪꯅ ꯑꯃꯨꯛ ꯇꯍꯥ ꯇꯍꯥ ꯂꯥꯛꯏꯁꯤꯕꯣ? ꯅꯪ ꯂꯧꯕ ꯂꯥꯛꯏꯅꯤ꯫ ꯑꯦ, ꯑꯩꯗꯤ ꯀꯩꯒꯤ? ꯏꯃꯥꯁꯨ ꯃꯊꯟꯇ ꯂꯩ, ꯑꯗꯨꯏ ꯃꯊꯛꯇ ꯑꯩ ꯅꯣꯏ ꯑꯗꯥꯏꯗꯣ ꯍꯩꯅꯗꯧ ꯃꯥꯟꯗꯦꯗ꯫ ꯏꯁ, ꯑꯄꯪꯕꯁꯤꯗꯤ, ꯅꯪꯁꯦ ꯅꯨꯄꯥꯅꯤꯅꯦ, ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯕ ꯇꯝꯒꯗꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯂꯪꯐꯩꯒ ꯆꯠꯂꯗꯤ ꯅꯪ ꯀꯝꯗꯧꯅꯤ? ꯑꯩꯗꯤ ꯀꯩꯗꯧꯒꯤ ꯂꯥꯡꯒ ꯆꯠꯇꯣꯏꯕ? ꯂꯩꯔꯤꯕ ꯂꯝ ꯏꯪꯈꯣꯜ ꯑꯁꯤ ꯐꯥꯎꯕ ꯁꯨꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯀꯣꯛꯇꯣ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯊꯝꯕꯧ ꯃꯥꯗꯤ ꯀꯩꯊꯦꯜ ꯇꯥꯕ ꯁꯍꯔ ꯃꯆꯥ ꯑꯣꯏꯕꯅ ꯃꯀꯣꯛ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯅꯤ꯫ ꯊꯝꯕꯧ ꯃꯈꯣꯜ ꯈꯔ ꯅꯧꯊꯗꯨꯅ, ꯑꯁ, ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯃꯤ, ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯗꯨꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤꯗꯨꯅꯤ, ꯑꯗꯨ ꯈꯔ ꯂꯣꯏꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯡꯕꯤꯒꯦꯕ꯫ ꯑꯗꯣ ꯏꯃꯥꯗꯣ ꯅꯪ ꯑꯝꯇ ꯍꯪꯉꯨ, ꯏꯃꯥꯅ ꯌꯥꯔꯗꯤ ꯑꯩꯁꯨ ꯌꯥꯔꯦꯕ꯫ ꯊꯝꯕꯧ ꯃꯥꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯨꯈꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏꯅꯣ? ꯅꯨꯃꯤꯠꯁꯨ ꯊꯦꯡꯉꯦ, ꯉꯥ ꯐꯥꯕꯁꯨ ꯅꯪꯉꯔꯣꯏ, ꯑꯗꯨꯅꯅꯦ ꯉꯔꯥꯡ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛ ꯑꯁꯦ ꯁꯤꯃ ꯏꯔꯣꯜꯂꯦ, ꯇꯨꯡꯍꯟꯕꯤ ꯑꯁꯤꯃꯒ ꯇꯥꯎꯔꯒ ꯆꯝꯐꯨꯠ ꯑꯃꯒ ꯇꯧꯕꯤꯔꯒꯦ꯫ ꯑꯁ ꯏꯃꯥ, ꯇꯤꯟꯕꯨ ꯇꯥꯔꯛꯏꯍꯦ꯫ ꯑꯉꯥꯎꯕꯁꯤꯃ꯫ ꯑꯗꯣ ꯏꯃꯥꯈꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯏꯃꯥꯁꯦ ꯉꯥꯏꯍꯥꯛꯇ ꯂꯥꯛꯇꯧꯗꯣ ꯉꯝꯗ꯭ꯔꯤ, ꯂꯝꯅꯒ ꯃꯔꯣꯜ ꯑꯃ ꯂꯥꯞꯄꯅꯤ꯫ ꯍꯥꯟꯅꯗꯤ ꯀꯩꯊꯦꯜ ꯀꯥꯔꯤꯀꯥꯟꯗꯅꯦ ꯐꯠ ꯐꯠ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤꯗꯣ, ꯍꯧꯖꯤꯛꯇꯤꯅꯦ ꯀꯔꯤꯃꯇ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯌꯨꯝꯁꯨ ꯂꯣꯏꯁꯤꯟꯕ, ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯥꯎꯕꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯂꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯏꯍꯦ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ? ꯏꯁ, ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ, ꯆꯠꯂꯣ ꯆꯠꯂꯣ ꯄꯨꯈꯣ, ꯁꯤꯗ ꯊꯕꯛ ꯊꯣꯏꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯆꯥꯎꯕ ꯃꯥꯗꯤ ꯃꯃꯥꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯅ, ꯏꯃꯥ, ꯅꯊꯟꯗ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩꯅ ꯆꯠꯈ꯭ꯔꯗꯤ? ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯗꯤ, ꯏꯃꯥꯗꯤ ꯀꯜꯂꯤꯗꯅ꯫ ꯃꯨꯈꯤ ꯊꯝꯕꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯣ ꯏꯆꯥꯅ ꯌꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯤꯕꯗꯨꯕꯨ ꯏꯆꯥꯕꯨ ꯃꯧ ꯊꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯁꯨ ꯁꯨꯝ ꯈꯜꯂꯤꯕ꯫ ꯈꯟꯒꯗꯕꯅꯤ ꯈꯟꯒꯗꯕꯅꯤ, ꯅꯆꯦꯗꯨꯅ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯐꯩꯗꯣ, ꯍꯧꯖꯤꯛ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯅꯃꯥꯗꯣ ꯋꯥꯔꯕꯅꯤꯅꯦ꯫ ꯊꯝꯕꯧ ꯆꯥꯎꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯑꯩꯅ ꯍꯣꯡꯂꯗꯤ ꯑꯩꯈꯣꯏ ꯆꯥꯎꯕꯁꯨ ꯍꯣꯡꯒꯗꯕꯅꯤ, ꯏꯕꯥꯅꯤ ꯄꯨꯟꯅ ꯍꯦꯛꯇ ꯍꯣꯡꯒꯗꯕꯅꯤ꯫ ꯃꯥꯒꯤꯕꯨ ꯅꯨꯄꯤꯒ ꯂꯩꯖꯕ꯭ꯔꯥꯅꯦ? ꯂꯩꯇ꯭ꯔꯁꯨ ꯂꯩꯍꯜꯂꯗꯧꯅꯤ ꯏꯃꯥ, ꯃꯁꯛ ꯃꯇꯧꯒ ꯐꯖꯈ꯭ꯔꯖꯥꯅꯤꯗ꯫ ꯃꯨꯈꯤ ꯃꯥꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯠ ꯈꯪꯗꯕꯅ, ꯀꯅꯥꯅꯣꯅꯦ, ꯑꯋꯣꯏꯒꯤ ꯃꯁꯛ ꯐꯖꯕ꯭ꯔꯥꯅꯦ? ꯑꯗꯣ ꯏꯃꯥꯗꯤ ꯅꯣꯏ ꯁꯍꯔ ꯅꯨꯄꯤꯒꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦꯗ, ꯏꯃꯥꯗꯤ ꯃꯈꯣꯏꯁꯦ ꯀꯤꯅꯤꯍꯦ꯫ ꯊꯝꯕꯧ ꯊꯧꯅꯥ ꯍꯥꯏꯐꯦꯠ ꯍꯜꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ, ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯀꯤꯕꯁꯤꯅ ꯍꯦꯟꯅ ꯊꯨꯡꯉꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯩꯈꯣই ꯃꯌꯥꯝꯅ ꯃꯦꯠꯇꯅ ꯁꯦꯝꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯆꯥꯎꯕ ꯃꯥꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ, ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ꯫ ꯑꯅꯤ ꯑꯗꯨꯗꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯊꯝꯕꯧꯅ ꯈꯗ꯭ꯔꯛ ꯇꯧꯗꯨꯅ ꯆꯥꯎꯕꯕꯨ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯝꯕꯧꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯊꯝꯕꯧꯒꯤ ꯃꯃꯥ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯉꯛꯅ, ꯑꯦ, ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯊꯝꯕꯧꯒꯤ ꯃꯃꯥꯁꯨ ꯉꯛꯅ, ꯍꯥ, ꯏꯃꯥꯕꯣ? ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯊꯝꯕꯧꯅ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯥꯛꯏꯕꯅꯤ ꯏꯃꯥꯁꯤꯗ꯫ ꯊꯝꯕꯧꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯈꯗ꯭ꯔꯛ ꯑꯗꯨ ꯈꯪꯉꯤ꯫ ꯑꯦ, ꯃꯥꯅ ꯏꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ, ꯑꯗꯨꯒ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯔꯔꯤꯕ? ꯐꯩ ꯐꯩ, ꯏꯃꯥꯗꯤꯅꯦ ꯏꯁꯥꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦꯀꯣ, ꯅꯈꯣꯏ ꯍꯥꯏꯅꯔꯣ꯫ ꯊꯝꯕꯧ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯧꯖꯤꯛꯇꯗ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯊꯝꯕꯧ ꯅꯣꯛꯇꯨꯅ, ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯍꯟꯅꯤꯡꯕ, ꯑꯗꯨꯒꯤꯅꯤꯗ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯆꯥꯎꯕ ꯃꯥꯗꯤ ꯊꯝꯕꯧꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯣ ꯈꯪꯕ ꯅꯠꯇꯦ, ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯦ꯫ ꯊꯝꯕꯧ ꯍꯜꯂꯛꯄꯒ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ, ꯂꯥꯎ, ꯑꯁꯥꯏꯐꯥꯎꯗ ꯀꯣꯏꯊꯣꯛꯎꯁꯦ꯫ ꯀꯥꯏꯗꯅꯣ? ꯂꯥꯛꯇꯁꯨ ꯉꯥꯏꯔꯤ, ꯑꯩ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯏꯗ, ꯂꯩꯍꯧꯔꯒꯦ, ꯅꯪ ꯆꯠꯊꯣꯛꯎꯔꯣ꯫ ꯊꯝꯕꯧ ꯆꯥꯎꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯏ, ꯑꯗꯨꯒ,
ꯑꯄꯪꯁꯤꯗꯤ ꯂꯥꯛꯑꯣꯍꯦ ꯀꯤꯂꯤ ꯆꯅꯥ ꯄꯤꯖꯕꯤꯒꯦ ꯆꯥꯎꯕ ꯌꯥꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯆꯠꯂꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯂꯩꯁꯅꯥ ꯂꯝꯕꯤꯗ ꯆꯠꯄꯗꯨ ꯎꯔꯦ ꯊꯝꯕꯧ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯁꯅꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯂꯩꯁꯅꯥ ꯃꯥꯁꯨ ꯊꯝꯕꯧꯅ ꯃꯥꯕꯨ ꯄꯥꯝꯖꯩ ꯇꯥꯟꯅꯖꯩ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯑꯔꯩꯕ ꯃꯈꯩ ꯄꯣꯡꯁꯤꯜꯂꯤ ꯂꯩꯁꯅꯥ ꯈꯔ ꯈꯠꯂꯞꯅ ꯀꯥꯏꯗ ꯑꯣꯏꯅꯤ ꯆꯥꯕꯝꯗ ꯆꯥꯕ ꯂꯥꯛꯏꯕ ꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯎꯔꯁꯦ ꯁꯦꯜꯕꯨ ꯀꯌꯥꯝ ꯌꯥꯎꯖꯔꯛꯀꯦꯅꯦ ꯑꯩꯕꯨ ꯑꯣꯛꯅꯕ ꯄꯤꯖꯕ ꯉꯝꯒꯗ꯭ꯔꯣ ꯁꯦꯜꯒꯤ ꯋꯥꯗꯤ ꯏꯕꯦꯝꯃ ꯙꯃꯥꯗꯝ ꯌꯥꯎꯔꯤ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯕ ꯂꯣꯏ ꯄꯤꯖꯕ ꯉꯝꯅꯤ ꯅꯪꯅ ꯍꯥꯏꯗꯕ ꯈꯛꯇ ꯉꯥꯏꯔꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯔꯤꯜ ꯇꯦꯡꯕ ꯇꯥꯔꯦꯗꯅ ꯆꯥꯎꯕ ꯃꯥꯗꯤ ꯇꯧꯔꯤꯕꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯆꯥꯎꯕ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯩ ꯆꯥꯎꯕ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯗ ꯊꯝꯕꯧꯅ ꯆꯥꯎꯕꯗ ꯆꯥꯎꯕ ꯂꯥꯛꯑꯣ ꯁꯤꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯎꯔꯁꯤ ꯆꯥꯎꯕꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯝꯕꯧꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯌꯥꯔꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯂꯧꯁꯤꯜꯂꯦ ꯑꯗꯨꯒ ꯆꯥꯕꯁꯨ ꯑꯃꯠꯇ ꯉꯝꯗꯦ ꯂꯣꯏꯅ ꯂꯦꯝꯍꯟꯗꯨꯅ ꯊꯝꯂꯦ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯁꯅꯥꯍꯟꯕꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯊꯣꯛꯅꯔꯛꯏ ꯊꯝꯕꯧꯅ ꯂꯩꯁꯅꯥ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯗꯤ ꯉꯥꯛꯅꯁꯤꯀꯣ ꯆꯥꯎꯕꯁꯨ ꯄꯨꯔꯛꯏ ꯍꯌꯦꯡꯗꯤ ꯁꯅꯥꯍꯟꯕꯤꯗꯨ ꯄꯨꯊꯣꯔꯛꯑꯣ ꯂꯩꯁꯅꯥ ꯆꯦꯟꯐꯝ ꯂꯩꯇꯦ ꯃꯥꯅ ꯌꯥꯅ ꯇꯧꯖꯈꯤꯕꯅꯤ ꯌꯥꯊꯪ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯌꯥꯅꯤꯡꯕ ꯃꯑꯣꯡ ꯃꯇꯧ ꯎꯕ ꯑꯗꯨꯗ ꯊꯝꯕꯧꯗꯤ ꯑꯁꯥ ꯃꯊꯪ ꯃꯊꯪ ꯁꯥꯒꯠꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯊꯝꯕꯧꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯃꯠꯇ ꯆꯥꯎꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯆꯥꯎꯕ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯍꯩꯅꯗꯦꯅ ꯃꯤ ꯁꯦꯜ ꯌꯥꯎꯔꯝꯅꯤ ꯌꯥꯎꯔꯝꯃꯣꯏ ꯈꯪꯗꯦ ꯆꯥꯁꯤꯒ ꯊꯛꯁꯤꯒ ꯆꯥꯔꯤꯗꯨꯁꯨ ꯆꯥꯕ ꯉꯝꯒꯗꯕ ꯑꯗꯨ ꯈꯛꯇ ꯂꯧꯗꯦ ꯃꯃꯤꯠꯅ ꯀꯔꯥꯝꯗꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯧꯁꯤꯜꯂꯒ ꯂꯣꯏꯅ ꯂꯦꯝꯍꯜꯂꯦ ꯑꯩꯉꯣꯟꯗꯗꯤꯅꯦ ꯃꯇꯨꯡꯗ ꯀꯧꯔꯛꯀꯅꯨ ꯆꯥꯎꯕꯗꯨ ꯁꯥꯎꯔꯞꯅ ꯒꯝ ꯆꯠꯈꯤ ꯊꯝꯕꯧ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯃꯆꯠꯅꯤ ꯍꯩꯅꯔꯕꯅꯤ ꯆꯥꯎꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯀꯣꯏꯕꯗꯨ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯆꯤꯜꯂꯛꯏ ꯊꯝꯕꯧꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯆꯥꯎꯕ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯋꯥꯏ ꯁꯤꯠꯄꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯌꯥꯔꯦ ꯋꯥꯅꯅꯕꯅꯤ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯃꯌꯥ ꯁꯨꯃꯥꯡꯁꯤꯡꯁꯦ ꯋꯥꯏ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯅꯩꯌꯦ ꯃꯥꯅꯤ ꯁꯤꯠꯀꯗꯕꯅꯤ ꯂꯨꯅ ꯅꯥꯟꯅ ꯊꯝꯒꯗꯕꯅꯤ ꯑꯩꯈꯣꯏ ꯊꯝꯕꯧꯗꯤ ꯎꯗꯦ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯃꯥꯗꯤ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕꯅꯤ ꯀꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯍꯧꯔꯤꯕ ꯃꯁꯤ ꯌꯦꯡꯉꯨꯅꯤꯍꯦ ꯑꯩ ꯇꯧꯒꯦꯀꯣ ꯊꯝꯕꯧꯒꯤ ꯃꯃꯥ ꯁꯥꯎꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯍꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯅꯕ꯭ꯔꯥ ꯍꯧꯒꯠꯂꯣ ꯆꯥꯎꯕꯅ ꯆꯥꯎꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯁꯤꯕꯨ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯍꯧꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯑꯁ ꯍꯣꯏꯕ ꯏꯃꯥꯁꯤꯃ ꯍꯧꯒꯠꯂꯒꯦ ꯑꯌꯨꯛꯁꯤꯗ ꯂꯥꯡꯉꯤ ꯊꯝꯕꯧ ꯌꯥꯍꯧꯔꯛꯄꯒ ꯑꯌꯨꯛꯀꯤ ꯆꯥꯅꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯃꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯕ ꯊꯥꯔꯛꯏ ꯊꯝꯕꯧ ꯈꯣꯏꯒꯤ ꯌꯨꯝꯒ ꯀꯩꯊꯦꯜꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯑꯣꯏꯗ꯭ꯔꯤ ꯈꯣꯡꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯁꯅꯥꯍꯟꯕꯤꯁꯨ ꯊꯦꯡꯅꯔꯦ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕ ꯎꯕ ꯑꯗꯨꯗ ꯍꯩꯃꯥ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅꯤꯅꯦ ꯇꯥ ꯊꯝꯕꯧꯁꯦ ꯄꯨꯔꯛꯂ ꯃꯥꯜꯂꯦ ꯁꯅꯥꯍꯟꯕꯤ ꯑꯅꯤ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯍꯣ ꯇꯥ ꯊꯝꯕꯧ ꯉꯥꯏꯈꯣ ꯑꯝꯇ ꯑꯁ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯑꯁ ꯑꯩ ꯆꯠꯂꯝꯃꯒꯦ ꯑꯩ ꯍꯩꯅꯗꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯆꯥꯎꯕꯕꯨ ꯊꯝꯕꯧꯅ ꯐꯥꯗꯨꯅ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯨꯄꯥꯅꯕꯨ ꯁꯅꯥꯍꯟꯕꯤ ꯌꯧꯔꯛꯄꯒ ꯆꯥꯎꯕꯗ ꯑꯣꯏꯅ ꯇꯥ ꯆꯥꯎꯕ ꯑꯃꯨꯛ ꯂꯥꯛꯑꯕꯣ ꯑꯧ ꯂꯥꯛꯑꯦ ꯊꯝꯕꯧ ꯁꯅꯥꯍꯟꯕꯤꯗ ꯀꯩ ꯂꯩꯕ ꯂꯥꯛꯄꯅꯣ ꯑꯌꯨꯛꯀꯤ ꯏꯟꯖꯥꯡ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯄꯅꯤ ꯊꯝꯕꯧ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯆꯥꯎꯕꯗꯤ ꯌꯣꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯒ ꯆꯪꯗꯦ ꯃꯥꯗꯤ ꯃꯈꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯂꯥꯛꯅꯔꯦ ꯊꯝꯕꯧꯅ ꯑꯗꯣ ꯁꯅꯥꯍꯟꯕꯤ ꯌꯨꯝꯁꯨ ꯌꯧꯔꯦ ꯍꯣꯔꯦꯟ ꯂꯩꯁꯅꯥꯒ ꯊꯣꯔꯛꯑꯣ ꯃꯉꯣꯟꯗ ꯋꯥꯁꯨ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯁꯅꯥꯍꯟꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯤꯆꯤꯑꯣ ꯅꯥꯆꯤꯑꯣ ꯇꯧꯗꯨꯅ ꯆꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯆꯥꯎꯕ ꯍꯣꯔꯦꯟ ꯑꯣꯏꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯆꯪꯉꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯆꯪꯈ꯭ꯔꯦ ꯆꯥꯎꯕ ꯃꯥꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯄꯅ ꯂꯣꯏꯔꯕꯅꯤ ꯆꯥꯎꯕ ꯁꯥꯎꯔꯞꯅ ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯂꯤꯁꯤꯕꯨ ꯃꯁꯛ ꯑꯁꯤ ꯏꯐ ꯐꯖꯈꯩ ꯂꯦꯝꯅ ꯂꯩꯇꯦ ꯋꯥꯅꯤ ꯊꯝꯕꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯔꯦꯟꯅꯗꯤ ꯌꯥꯎꯔꯣꯏꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯦ ꯍꯦ ꯃꯤ ꯑꯉꯥꯡ ꯑꯣꯏ ꯇꯧꯖꯩꯅꯤ
ꯌꯥꯝ ꯆꯝꯖꯕꯅꯤ ꯚꯥꯞ ꯐꯠꯇꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯁ ꯑꯉꯥꯡꯒꯩꯅꯤ ꯈꯠꯂꯤ ꯈꯨꯈꯠꯁꯤꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯏ ꯊꯝꯕꯧ ꯃꯥꯗꯤ ꯂꯩꯁꯅꯥꯕꯨ ꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯥ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯈꯦ ꯁꯦꯝꯂꯛꯏ ꯆꯥꯎꯕꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯅꯝꯗꯨꯅ ꯌꯥꯎꯍꯜꯂꯛꯏ ꯊꯝꯕꯧꯅ ꯆꯥꯎꯕꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯇꯩꯅꯅꯕ ꯑꯃ ꯄꯤꯁꯤꯜꯂꯛꯏ ꯀꯩꯅꯣ ꯁꯤꯕꯣ ꯏꯁꯦ ꯇꯩꯗ ꯇꯩꯁꯤꯜꯂꯣ ꯀꯥꯏꯗ ꯇꯩꯗꯣꯏꯕ ꯍꯣ ꯃꯥꯏꯗ ꯑꯦ ꯃꯥꯏꯗꯗꯤ ꯉꯁꯥꯏꯅ ꯆꯨꯗꯨ ꯁꯥꯏꯔꯒ ꯃꯍꯤꯗꯣ ꯐꯖꯅ ꯇꯩꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯁꯤꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯑꯗꯨ ꯇꯩꯌꯣ ꯍꯥꯏꯕ ꯀꯅꯥꯁꯨ ꯍꯥꯏꯗꯦ ꯃꯤ ꯊꯥꯏꯅꯗꯒꯤ ꯇꯩꯅꯔꯒ ꯂꯥꯛꯑꯕꯅꯤ ꯑꯗꯨꯃꯨꯛ ꯐꯕ ꯂꯩꯕ ꯅꯠꯇꯦ ꯍꯣꯏ ꯌꯥꯔꯦ ꯂꯋꯥꯏ ꯄꯥꯈꯪ ꯍꯥꯏꯁꯤꯅꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯇꯟꯅ ꯊꯣꯛꯂꯛꯏ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯟꯗꯣꯛꯄ ꯉꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯁꯅꯥꯈꯣꯏꯁꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯊꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥ ꯆꯥꯎꯕꯁꯦ ꯉꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯗ ꯑꯧ ꯆꯨ ꯃꯍꯤꯗꯣ ꯐꯖꯅ ꯇꯩꯔꯛꯄ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯊꯝꯕꯧ ꯆꯥꯎꯕꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯂꯩꯁꯅꯥ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯑꯅꯤꯗꯨꯁꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯁꯅꯥꯍꯟꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯨ ꯃꯍꯤ ꯇꯩ ꯍꯥꯏꯁꯤꯕꯨ ꯀꯥꯏꯗꯅꯣ ꯆꯥꯎꯕ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯄꯥꯈꯨꯝ ꯈꯨꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯝꯕꯧꯅ ꯑꯣꯏꯅ ꯑꯁ ꯁꯦꯟꯗꯜꯗ ꯇꯩꯕꯒꯤ ꯋꯥꯅꯤꯗ ꯑꯩꯒꯤ ꯁꯦꯟꯗꯜ ꯁꯦꯡꯕ ꯃꯍꯤꯗꯣ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯂꯥꯛꯑꯣꯁꯦ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯎꯕ ꯊꯝꯕꯧꯅ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯀꯔꯤ ꯅꯪꯕꯨ ꯆꯥꯛ ꯄꯨꯈꯝ ꯑꯃꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯝꯃꯃꯨꯛꯀ ꯍꯧꯖꯤꯛꯇ ꯆꯥꯈꯤꯗꯥꯏꯅꯦ ꯂꯩꯁꯥꯕꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯕꯧ ꯆꯪꯉꯥꯗ ꯍꯜꯂꯛꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯊꯝꯕꯧ ꯃꯥꯗꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯤꯕꯅꯤ ꯆꯥꯎꯕꯅ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯝꯕꯧ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯂꯤ ꯊꯝꯕꯧ ꯃꯥꯅ ꯉꯝꯅꯅꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯐꯝꯗ ꯄꯨꯁꯤꯟꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯇꯧꯔꯛꯏ ꯊꯝꯕꯧ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯅꯈꯣꯏ ꯆꯥꯔꯣ ꯂꯣꯏꯔꯒ ꯑꯩ ꯀꯧꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯥ ꯌꯥꯗ꯭ꯔꯦ ꯁꯅꯥꯍꯟꯕꯤꯁꯨ ꯆꯥꯎꯕ ꯌꯥꯎꯗꯕ ꯑꯗꯨꯗ ꯇꯥ ꯊꯝꯕꯧ ꯑꯩꯁꯨ ꯆꯥꯔꯨꯒꯨꯝꯒꯦ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯀꯠꯂꯤ ꯅꯣꯏꯅꯤ ꯑꯣꯏꯅ ꯆꯥꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯕꯨ ꯇꯥꯟꯅꯩ ꯇꯥ ꯆꯥꯎꯕ ꯉꯥꯏꯈꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯁ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯁꯦꯝꯕꯥꯡ ꯃꯟꯕꯤꯁꯦ ꯑꯩꯅ ꯎꯅꯤꯡꯗꯗꯅ ꯊꯣꯔꯛꯑꯒ ꯆꯥꯎꯕ ꯉꯥꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯁꯅꯥꯍꯟꯕꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯀꯩꯒꯤꯅꯣ ꯗꯨꯀꯥꯟꯗ ꯆꯠꯂꯤꯗꯤ ꯅꯪ ꯊꯥꯅꯕꯗ ꯁꯤꯒꯦ ꯇꯧꯋꯤꯃꯤ ꯑꯁ ꯃꯇꯦꯛ ꯈꯤꯇꯪꯁꯦ ꯂꯥꯛꯄꯗ ꯅꯪꯁꯦ ꯁꯤꯒꯦ ꯇꯧꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯖꯥꯎ ꯃꯔꯛ ꯑꯗꯨꯗ ꯆꯠꯂꯗꯤ ꯀꯃꯥꯏ ꯇꯧꯕ ꯁꯅꯥꯍꯟꯕꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯔ ꯀꯦꯁꯤꯟꯅꯗꯨꯅ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏꯒꯤ ꯋꯥꯅꯤꯗꯅ ꯆꯠꯂꯒ ꯃꯔꯥꯏ ꯍꯩꯖꯔꯛꯀꯅꯤ ꯆꯥꯎꯕ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯑꯥꯊ꯭ꯔ ꯈꯪꯗꯨꯅ ꯃꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯏꯕꯦꯝꯃ ꯅꯈꯣꯏꯒꯨꯝꯕꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯆꯟꯅꯔꯣꯏ ꯈꯪꯉꯕ ꯑꯩꯗꯤ ꯅꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯄꯥꯝꯈꯤꯗ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯏ ꯀꯥꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯈꯨꯝꯗꯦ ꯆꯥꯎꯕ ꯃꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯐꯥꯎꯅ ꯃꯔꯣꯜ ꯑꯃ ꯐꯥꯎꯔꯤꯕ ꯁꯨꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯣꯔꯣꯛꯇꯗ ꯂꯩꯔꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯑꯣꯈꯥꯛ ꯄꯥꯝꯗꯦ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯇꯥ ꯆꯥꯎꯕ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯦ ꯅꯠꯇꯦ ꯄꯥꯟꯕꯨ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯟꯗ꯭ꯔꯗꯤ ꯄꯥꯟꯗꯅ ꯇꯣ ꯊꯃꯣꯏꯒꯁꯦ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯏꯁ ꯑꯍꯜ ꯂꯋꯥꯏꯗꯒꯤ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯃꯤꯒꯁꯨ ꯁꯤꯗꯕ ꯁꯥꯔꯤ ꯁꯤꯗꯖꯗꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯖꯕꯅꯤ ꯈꯪꯉꯦ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯍꯜ ꯂꯋꯥꯏꯗꯒꯤ ꯂꯥꯛꯑꯒ ꯆꯥꯎꯕ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯗꯨ ꯏꯕꯦꯝꯃ ꯁꯅꯥꯍꯟꯕꯤ ꯅꯪꯕꯨ ꯏꯔꯨꯒꯗꯤ ꯂꯨꯖꯔꯛꯄ꯭ꯔꯅꯦ ꯃꯅꯝ ꯃꯍꯥꯁꯤꯕꯨ ꯇꯥ ꯆꯥꯎꯕ ꯅꯪ ꯑꯩ ꯁꯨꯝꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯅꯣꯏ ꯑꯥꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯅꯝ ꯅꯝꯕ ꯏꯁꯤꯡꯅ ꯏꯔꯨ ꯂꯨꯖꯕꯗꯣ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯈꯪꯉꯕ ꯂꯨꯈ꯭ꯔꯕ ꯁꯦꯡꯈ꯭ꯔꯕ ꯏꯁꯤꯡꯅꯅꯤ ꯂꯨꯖꯔꯤꯕꯁꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯁ꯭ꯋꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯏꯔꯨ ꯄꯥꯛ ꯂꯨꯖꯗꯦ ꯍꯥꯏꯅ ꯇꯥꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇ ꯂꯨꯏ ꯍꯥꯏꯅ ꯇꯥꯕ ꯏꯔꯨꯅ ꯂꯨꯗ꯭ꯔꯕꯅꯤꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕꯀꯥꯁꯨ ꯌꯥꯝ ꯇꯩ ꯍꯥꯏꯔꯤꯅꯤ ꯁꯅꯥꯍꯟꯕꯤ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯄꯅ ꯂꯣꯏꯔꯦ ꯃꯥ ꯁꯅꯥꯍꯟꯕꯤ ꯍꯟꯗꯛꯇꯤ ꯆꯥꯎꯕꯒꯤ ꯃꯃꯥꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯆꯠ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯅꯤ ꯑꯗꯨ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯤ ꯏꯕꯦꯝꯃ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯍꯟꯖꯔꯝꯃꯒꯦ ꯆꯥꯎꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯅꯥꯍꯟꯕꯤꯕꯨ ꯊꯅꯝꯗꯨꯅ ꯁꯛꯇꯥꯁꯤꯒ ꯂꯩꯍꯤꯡ ꯃꯅꯝ ꯅꯝꯕ ꯃꯍꯥꯛꯅꯁꯨ ꯅꯣꯛꯅꯕꯒ ꯁꯥꯔꯤ ꯂꯋꯥꯏ ꯄꯥꯈꯪ ꯍꯥꯏꯁꯤꯅꯤ ꯁꯅꯥꯍꯟꯕꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯣꯝꯗ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯝꯕꯧ
ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯊꯝꯕꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯅꯤ ꯑꯁꯦ ꯀꯣꯏꯅꯍꯜꯂꯁꯤ ꯑꯩꯗꯤ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯏꯁ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯕꯅꯤ ꯃꯥꯕꯨ ꯆꯥꯎꯕ ꯈꯣꯏꯗꯕꯨ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯅꯦ ꯃꯤ ꯂꯩꯔ ꯂꯩꯔꯒ ꯃꯔꯥ ꯍꯩꯅꯖꯔꯛꯀꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕ ꯐꯪꯕꯁꯤꯗꯤ ꯁꯅꯥꯍꯟꯕꯤꯗꯤꯅꯦ ꯃꯈꯨꯠꯅ ꯁꯔꯒꯁꯦ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯏꯁ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯍꯦ ꯑꯩꯈꯣꯏ ꯁꯅꯥꯍꯟꯕꯤ ꯂꯧꯕꯗꯤꯅꯦ ꯃꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ 109 ꯁꯥꯠꯂꯕꯅꯤ ꯀꯩꯅꯣ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯆꯥꯎꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯁꯥꯎꯔꯞꯅ ꯂꯣꯏꯔꯕꯣ ꯂꯣꯏꯔꯗꯤ ꯆꯠꯂꯁꯤ ꯑꯦ ꯀꯩꯗꯧꯔꯒꯦ ꯆꯥꯎꯕ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯤ ꯅꯪ ꯂꯣꯏꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯝꯃꯒꯦ ꯉꯥꯏꯈꯣꯍꯦ ꯀꯩꯅꯣ ꯄꯨꯟꯅ ꯆꯠꯁꯤ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯆꯥꯎꯕ ꯈꯨꯝꯗꯦ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯇꯥ ꯆꯥꯎꯕ ꯀꯩꯗꯧꯔꯒꯦ ꯁꯅꯥꯍꯟꯕꯤꯒ ꯁꯥꯎꯅꯔꯕ ꯁꯥꯎꯅꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯆꯥꯎꯕ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯧ ꯃꯥꯁꯨ ꯆꯥꯎꯕꯕꯨ ꯇꯥꯟꯅꯩ ꯁꯅꯥꯍꯟꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯁꯅꯥꯍꯟꯕꯤ ꯅꯪ ꯇꯥ ꯆꯥꯎꯕꯒ ꯀꯩ ꯍꯥꯏꯅꯩꯅꯣ ꯃꯥꯅꯁꯨ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯣ ꯁꯥꯎꯒꯦ ꯁꯥꯎꯁꯅꯨ ꯂꯋꯥꯏ ꯅꯨꯄꯥ ꯍꯥꯏꯁꯤꯅꯤ ꯃꯀꯣꯛ ꯑꯁꯦ ꯂꯋꯥꯏꯒꯤ ꯍꯧꯅꯕꯤꯗꯣ ꯑꯗꯨꯝ ꯇꯧ ꯍꯦ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯧꯔꯤ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ ꯂꯋꯥꯏ ꯄꯥꯈꯪ ꯍꯥꯏꯁꯤꯅꯤ ꯁꯨꯝ ꯑꯩꯅ ꯃꯁꯛ ꯑꯁꯦ ꯅꯨꯡꯁꯤꯗꯅ ꯇꯧꯕꯤꯔꯒ ꯃꯥꯅ ꯑꯣꯏꯅꯒ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩꯈꯣꯏꯕꯨ ꯁꯤꯗꯕꯒ ꯁꯥꯔꯤ ꯍꯣꯏꯕ ꯑꯗꯨ ꯀꯩ ꯍꯥꯏꯅꯣꯕ ꯍꯣ ꯑꯩꯈꯣꯏꯁꯦ ꯁꯨꯅꯤꯡꯗꯦ ꯏꯔꯨ ꯂꯨꯖꯗꯦ ꯀꯦꯗꯨꯅꯇ ꯂꯩ ꯆꯟꯅꯔꯣꯏ ꯍꯥꯏꯔꯤꯕ ꯂꯩꯁꯅꯥ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯑꯣꯏꯔꯝꯗꯕ ꯑꯗꯨꯒꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯣꯏꯅꯤꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯗꯤ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯁꯅꯥꯍꯟꯕꯤ ꯂꯩꯁꯅꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯝꯕꯧ ꯆꯥꯎꯕꯗ ꯉꯥꯏꯈꯣꯃꯦ ꯆꯥꯎꯕ ꯀꯩꯒꯤꯅꯣꯗ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯁꯥꯎ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯂꯩꯍꯤꯡ ꯃꯅꯝ ꯅꯝꯃꯤ ꯀꯥꯏꯅ ꯑꯦ ꯑꯗꯨ ꯍꯥꯏꯕꯒꯤꯔꯣ ꯑꯗꯨ ꯌꯥꯝ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯍꯧꯅꯩ ꯃꯥꯏꯗꯣ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯑꯅꯤꯗꯣ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯥꯎꯕ ꯁꯥꯎꯅ ꯂꯥꯛꯄꯗꯨꯗ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯆꯥꯎꯕ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯤ ꯏꯃꯥ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯣ ꯏꯃꯥꯒꯤ ꯌꯨꯝꯁꯤꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯏꯃꯥꯒꯤ ꯌꯨꯝꯁꯤꯗꯤ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯊꯝꯕꯧꯒꯤ ꯃꯃꯥ ꯅꯣꯛꯇꯨꯅ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯏꯅꯣꯅꯦ ꯁꯅꯥꯍꯟꯕꯤꯒ ꯈꯠꯅꯔꯤ ꯃꯥꯜꯂꯦ ꯍꯥ ꯑꯋꯥꯡꯒꯤ ꯁꯅꯥꯍꯟꯕꯤꯗꯨꯒ ꯍꯣꯏꯃ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯤꯗ ꯑꯁ ꯏꯃꯥ ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯅꯩꯅꯤꯕ ꯁꯅꯥꯍꯟꯕꯤꯗꯤ ꯏꯃꯥꯅꯦꯅ ꯈꯪꯉꯤꯗꯨꯅꯤ ꯆꯥꯎꯕ ꯃꯥꯗꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯒ ꯃꯥꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯕ ꯑꯗꯨꯗ ꯊꯝꯕꯧꯅ ꯐꯥꯗꯨꯅ ꯊꯝꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯆꯥꯎꯕ ꯌꯥꯎꯗ꯭ꯔꯦ ꯂꯩꯁꯅꯥꯈꯣꯏꯕꯨ ꯎꯅꯕ ꯆꯠꯄꯗ ꯆꯥꯎꯕ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯣꯛꯂꯛꯏ ꯁꯅꯥꯍꯟꯕꯤꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯂꯩꯖꯕ ꯃꯆꯥꯅꯤ ꯏꯁꯤꯡ ꯐꯥꯎꯕ ꯁꯣꯛꯄ ꯅꯠꯇꯦ ꯆꯥꯎꯕ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯄ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯑꯦ ꯇꯥ ꯆꯥꯎꯕꯅꯤꯅꯦ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯇꯥ ꯆꯥꯎꯕ ꯏꯁꯤꯡ ꯁꯣꯛꯏꯔꯣ ꯆꯥꯎꯕ ꯈꯨꯝꯗꯦ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯍꯦ ꯂꯋꯥꯏ ꯄꯥꯈꯪ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯣ ꯄꯪꯕ꯭ꯔꯣ ꯑꯧ ꯄꯪꯉꯤ ꯁꯍꯔ ꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯡ ꯂꯥꯎꯏ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯍꯟꯕꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯑꯗꯨꯗ ꯂꯦꯞꯁꯤꯜꯂꯨꯔꯦ ꯑꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪ ꯎꯁꯤꯠꯇꯣꯏꯕ ꯆꯥꯎꯕ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯅꯥꯍꯟꯕꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯠꯈꯤ ꯅꯨꯄꯥ ꯃꯥꯒꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯁꯅꯥꯍꯟꯕꯤ ꯇꯨꯒꯦ ꯇꯧꯏ ꯁꯅꯥꯍꯟꯕꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯦ ꯃꯁꯤ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕꯁꯤꯕꯨ ꯀꯗꯥꯏ ꯏꯁꯤꯡꯗꯨ ꯄꯤꯔꯣ ꯍꯩꯖꯟꯒꯦ ꯁꯅꯥꯍꯟꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯎꯕꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯛꯏ ꯆꯥꯎꯕ ꯇꯨꯡꯗꯒꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯦ ꯁꯣꯅꯣꯆꯨꯕꯤ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯍꯦ ꯁꯣꯅꯣꯆꯨꯕꯤ ꯑꯉꯥꯎꯕꯤ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯍꯧꯅꯩꯌꯦ ꯅꯨꯄꯤꯗ ꯏꯟꯊꯨꯔꯝꯃꯒ ꯆꯠꯈꯤꯕ ꯍꯧꯅꯕ꯭ꯔꯥ ꯍꯥ ꯅꯣꯏ ꯂꯋꯥꯏꯗꯨꯗ ꯇꯧꯅꯕ꯭ꯔꯕ ꯁꯅꯥꯍꯟꯕꯤꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯂꯋꯥꯏ ꯂꯋꯥꯏ ꯍꯥꯏꯕꯁꯤꯗ ꯑꯣꯏꯔꯦ ꯆꯥꯎꯕꯅ ꯃꯈꯣꯏ ꯃꯔꯤꯜ ꯊꯦꯠꯂꯤꯕꯁꯦ ꯆꯥꯎꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯅꯥꯍꯟꯕꯤꯒꯤ ꯃꯥꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯊꯤꯟꯒꯦ ꯇꯧꯏ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯊꯤꯟꯅ ꯊꯤꯜꯂꯛꯂꯕꯒꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯑꯃꯨꯛꯁꯨ ꯅꯪ ꯍꯧꯅꯨꯍꯦ ꯅꯪ ꯁꯅꯥꯍꯟꯕꯤ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯆꯥꯎꯕꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯎꯔꯛꯏ ꯁꯅꯥꯍꯟꯕꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯃꯣꯏꯒꯤ ꯑꯣꯏꯅ ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥ ꯎꯠꯊꯣꯛꯇꯦ ꯆꯥꯎꯕꯁꯨ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯈꯤꯕ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯃꯃꯥꯏ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯁꯦ ꯊꯤꯜꯂꯨ ꯀꯩꯗꯧꯔꯦ ꯊꯤꯟꯗ꯭ꯔꯗꯤ ꯅꯈꯨꯠꯅꯤꯅ ꯂꯋꯥꯏꯒꯤ ꯅꯈꯨꯠ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯔꯗꯅ ꯆꯥꯎꯕꯒꯤꯃꯈꯨꯠ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯩꯃꯥ ꯃꯈꯨꯠꯅꯤꯅ ꯂꯣꯏꯅ ꯍꯥꯏꯒꯠꯂꯦꯃꯤ ꯅꯣꯏ ꯂꯋꯥꯏꯗꯗꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯕ꯭ꯔꯣ ꯁꯨꯃꯥꯏꯅꯒ ꯇꯧꯔꯤꯁꯦ
ꯆꯥꯎꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯑꯣꯏ ꯂꯋꯥꯏ ꯄꯥꯈꯪ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯊꯣꯔꯛꯑꯣ, ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ꯫ ꯁꯣꯅꯣ ꯏꯆꯨ ꯏꯆꯨꯔꯗꯅ ꯐꯤꯔꯣꯟꯒꯥꯁꯦ ꯂꯣꯏ ꯆꯣꯠꯂꯦꯕ, ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ꯫ ꯆꯥꯎꯕ ꯃꯐꯤ ꯃꯔꯣꯜ ꯏꯆꯣꯠ ꯆꯣꯠꯅ ꯀꯥꯔꯛꯄ ꯑꯗꯨꯗ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯆꯥꯎꯕ, ꯅꯪꯗꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯨꯔꯕ꯭ꯔꯥ ꯀꯩꯅꯣ ꯂꯣꯏꯅ ꯆꯣꯠꯂꯒ ꯀꯥꯔꯛꯏꯁꯤꯕꯣ? ꯇꯥꯗꯦ ꯃꯥ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯅꯦ꯫ ꯍꯩꯃꯥ ꯌꯥꯎꯁꯪꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯕ? ꯀꯅꯥ ꯑꯣꯏꯅꯤ? ꯁꯣꯅꯣ ꯆꯨꯕꯤ ꯁꯅꯥꯍꯟꯕꯤꯅꯤꯗꯅ꯫ ꯃꯗꯨ ꯅꯨꯄꯤꯗꯨꯕꯨ ꯀꯣꯛ ꯆꯥꯛꯄ꯭ꯔꯣ ꯏꯃꯥ? ꯆꯥꯛꯇꯕꯅꯤ ꯆꯥꯛꯇꯕꯅꯤ, ꯃꯊꯟꯇ ꯑꯣꯏꯕꯒꯤꯅꯦ ꯈꯔ ꯀꯦꯅ ꯃꯧꯅ ꯂꯩꯖꯕꯅꯤ, ꯑꯗꯨꯅꯅꯤ꯫ ꯃꯊꯟꯇꯅꯦꯅꯕꯨ ꯀꯦꯔꯤꯅꯦ ꯍꯥꯏꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕ ꯅꯨꯄꯤ ꯑꯣꯏꯅ ꯇꯧꯏ ꯏꯃꯥ꯫ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯝꯕꯧ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯕꯅ ꯆꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯦ ꯀꯩꯗꯧꯔꯦ? ꯀꯅꯥ ꯇꯧꯔꯛꯏꯅꯣ? ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ? ꯀꯣꯛꯆꯥꯛꯄꯤꯗꯨꯅꯅꯤ꯫ ꯁꯅꯥꯍꯟꯕꯤꯅꯅꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯝꯕꯧ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯂꯣꯏꯔꯦ ꯃꯥꯁꯨ꯫ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯕ? ꯅꯣꯛꯑꯣ, ꯑꯩ ꯆꯠꯂꯅꯤ, ꯅꯪ ꯅꯣꯛꯑꯣꯔꯣ꯫ ꯆꯥꯎꯕ ꯁꯥꯎꯅ ꯆꯪꯈꯤ꯫ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨ, ꯁꯥꯎꯔꯤꯁꯦ ꯊꯦꯝꯃꯨꯖ ꯆꯠꯂꯨꯅꯤ ꯅꯪꯕꯣ, ꯁꯣꯏꯗꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯊꯝꯕꯧ ꯆꯥꯎꯕꯕꯨ ꯇꯥꯟꯅꯩ꯫ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯏꯁ ꯂꯨꯗꯧꯔꯤꯗ ꯁꯅꯥꯍꯟꯕꯤ ꯏꯕꯦꯝꯃ ꯅꯪꯁꯤꯁꯨ꯫ ꯆꯥꯎꯕ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯊꯝꯕꯧꯅ ꯆꯥꯎꯕ ꯅꯪꯕꯨ ꯁꯥꯎꯅꯨꯕ, ꯑꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯒꯦ꯫ ꯌꯥꯔꯦ ꯍꯥꯏꯔꯨꯅꯨ, ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯀꯩꯁꯨ ꯇꯧꯗꯕꯅꯦꯃꯤ ꯁꯨꯝ, ꯅꯪꯗꯣ ꯀꯅꯥ ꯅꯠꯇꯦꯅ ꯇꯧꯔꯤ ꯑꯣꯏꯔꯅꯤꯕ, ꯌꯥꯝ ꯐꯕꯅꯦꯕ꯫ ꯑꯅꯤꯗꯨ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯆꯥꯎꯕ ꯅꯪꯕꯨ ꯑꯋꯣꯏ ꯇꯥꯈꯩ ꯁꯥꯎꯔꯕ꯭ꯔꯅꯦ? ꯏꯃꯥ ꯍꯥꯏꯒꯦ, ꯆꯠꯈꯤꯅꯨꯅꯦ ꯅꯪꯕꯣ꯫ ꯆꯥꯎꯕ ꯑꯍꯜ ꯑꯗꯨꯗꯗꯤ ꯇꯞꯊꯗ ꯌꯥꯗꯗꯧꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ, ꯁꯤꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ, ꯏꯃꯥꯁꯨ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯍꯧꯏ, ꯊꯝꯕꯧꯒꯤ ꯊꯕꯛꯁꯨ ꯀꯩꯁꯨ ꯂꯩꯇꯦ, ꯍꯌꯦꯡ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯐꯩꯗꯅ, ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯏꯆꯥꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯨꯗꯤꯅꯦ, ꯏꯃꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯗꯣ? ꯁꯥꯎꯗꯦꯗ ꯏꯃꯥ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯆꯥꯎꯕ ꯊꯝꯕꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯧ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ, ꯀꯣꯟꯅ ꯂꯥꯛꯑꯒꯦ, ꯑꯁꯥꯏꯐꯥꯎ ꯊꯤꯟꯗꯣꯛ ꯂꯥꯛꯑꯣ꯫ ꯊꯝꯕꯧꯁꯨ ꯆꯠꯍꯟꯅꯤꯡꯗ ꯆꯥꯎꯕꯕꯨ ꯊꯤꯟꯗꯣꯔꯛꯏ꯫ ꯆꯥꯎꯕ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯆꯥꯎꯕꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯁꯅꯥꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ, ꯍꯣ ꯂꯩꯁꯅꯥ, ꯍꯥꯎ ꯇꯥꯔꯤ ꯆꯪꯉꯣ, ꯑꯩ ꯀꯥ ꯂꯩꯌꯦ꯫ ꯁꯅꯥꯍꯟꯕꯤ ꯏꯁꯩꯒ ꯉꯪꯗꯨꯅ ꯂꯥꯛꯏ꯫ ꯀꯩ ꯅꯨꯃꯤꯠꯅꯣ ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ, ꯇꯞꯇꯥꯏ ꯀꯦꯊꯔꯒ ꯂꯥꯛꯇꯅ꯫ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯁꯦ ꯂꯣꯏꯁꯤꯜꯂꯨ ꯆꯠꯂꯁꯤ꯫ ꯑꯦ ꯀꯥꯏ ꯆꯠꯇꯣꯏꯕ? ꯇꯥ ꯊꯝꯕꯧ ꯍꯣꯏ ꯎꯅꯔꯨꯁꯦ꯫ ꯀꯔꯤ? ꯇꯥ ꯊꯝꯕꯧ ꯈꯣꯏ? ꯅꯪꯗꯤ ꯀꯩꯗꯧꯕ? ꯑꯩꯅ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ? ꯑꯁ ꯆꯠꯂꯨꯁꯦ, ꯊꯕꯛꯇꯨ ꯀꯣꯟꯅ ꯑꯩꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯦ꯫ ꯊꯕꯛꯇꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯗꯨ ꯀꯩꯕꯨ ꯂꯩꯔꯒꯦꯕ? ꯑꯩꯅ ꯉꯁꯥꯏꯗꯣ ꯇꯥ ꯆꯥꯎꯕꯗꯣ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯕꯅꯤ, ꯁꯥꯎꯔꯒ ꯆꯠꯈꯤꯕꯅꯤ, ꯑꯗꯣꯝꯇ ꯊꯦꯝꯃꯨꯁꯦꯕ꯫ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯍꯥꯏꯕꯗꯨꯗ ꯉꯛꯅ ꯑꯦ ꯀꯔꯤ? ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯕ ꯅꯪꯅ? ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯣꯏꯔꯦ, ꯃꯊꯣꯡ ꯈꯛ ꯆꯥꯗꯦ ꯃꯤꯒꯤ ꯅꯨꯄꯥꯗꯨꯗꯕꯨ꯫ ꯑꯩ ꯍꯧꯖꯤꯛ ꯈꯛꯇ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯁꯦ ꯑꯝꯇ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯕ꯫ ꯂꯩꯁꯅꯥꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯦ, ꯑꯗꯨꯕꯨ ꯊꯝꯕꯧꯗꯤ ꯂꯥꯛꯄ ꯎꯗꯦ꯫ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯕꯨ ꯃꯣꯏ ꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏ ꯇꯥ ꯆꯥꯎꯕꯗꯗꯤ ꯍꯥꯏꯈꯤꯕꯅꯤ, ꯇꯥ ꯊꯝꯕꯧꯒꯗꯤ ꯊꯦꯡꯅꯗꯦ꯫ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯒ ꯇꯥ ꯊꯝꯕꯧꯒꯁꯨ ꯍꯥꯏꯅꯈꯤꯕ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩ, ꯑꯗꯨꯁꯨ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯂꯩꯁꯅꯥ ꯇꯥ ꯊꯝꯕꯧ ꯍꯣꯏꯗ ꯆꯪꯉꯨꯔꯁꯤ, ꯑꯗꯨꯒ ꯍꯪꯉꯨꯔꯁꯤ, ꯇꯥ ꯆꯥꯎꯕꯗꯣ ꯑꯋꯣꯏ ꯇꯥꯈꯩ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ꯫ ꯍꯦ ꯅꯪꯁꯨ ꯃꯤ ꯃꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ? ꯇꯥ ꯊꯝꯕꯧꯒꯤ ꯃꯃꯥꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯃꯥ ꯍꯥꯏꯐꯦꯠ ꯈꯪꯒꯨꯝ ꯇꯧꯕꯅꯤ, ꯏꯀꯥꯏꯖꯩ꯫ ꯑꯁ ꯑꯗꯨꯏꯕꯨ ꯑꯩꯁꯨ ꯌꯥꯎꯔꯤꯁꯤꯗꯤ, ꯑꯗꯨꯏ ꯃꯊꯛꯇ ꯇꯥ ꯊꯝꯕꯧ ꯍꯪꯕ ꯆꯪꯕꯁꯨ ꯅꯠꯇꯦ, ꯇꯥ ꯆꯥꯎꯕ ꯍꯪꯕ ꯆꯪꯕꯅꯤ ꯀꯩꯅꯣ꯫ ꯂꯥꯛꯑꯣ ꯍꯦꯛꯇ ꯑꯣꯏꯅ ꯍꯪꯉꯨꯔꯁꯦꯕ, ꯁꯤꯗ ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩꯕꯅ ꯑꯣꯏꯔꯣꯏ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯆꯥꯎꯕꯕꯨ ꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯅꯤꯗꯨ ꯏꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯎꯔꯗꯨꯅ ꯑꯁꯤꯗ ꯆꯤꯡꯅꯔꯤꯕꯁꯤꯕꯨ ꯁꯅꯥꯍꯟꯕꯤ ꯈꯣꯏ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯗꯨꯝ ꯅꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯅ ꯑꯃꯕꯨ ꯀꯅꯥꯅꯣ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯊꯝꯕꯧꯒꯤ ꯃꯃꯥꯗ ꯏꯅꯦ, ꯇꯥ ꯊꯝꯕꯧꯕꯨ ꯑꯩꯈꯣꯏ ꯊꯝꯕꯧ ꯍꯪꯕ꯭ꯔோ? ꯑꯧ ꯂꯩꯔꯝꯅꯤ, ꯍꯧꯖꯤꯛꯇꯅꯦ ꯅꯪ ꯇꯥ ꯆꯥꯎꯕꯗꯣ ꯊꯤꯜꯂꯨꯕ ꯍꯜꯂꯛꯇ ꯉꯥꯏꯈꯤꯕꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕ ꯆꯠꯈ꯭ರೆ ꯍꯥꯏꯕ ꯑꯗꯨ ꯃꯊꯃꯣꯏ ꯑꯗꯨ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯏ꯫ ꯃꯥ ꯊꯝꯕꯧꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯍꯦꯟꯀꯠꯂꯛꯏ꯫ ꯊꯝꯕꯧ ꯃꯃꯥꯅ ꯀꯧꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯅꯤꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯊꯝꯕꯧ ꯃꯃꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯊꯝꯕꯧ ꯏꯀꯥꯏꯅ
ꯁꯅꯥꯍꯟꯕꯤ ꯅꯈꯣꯏ ꯂꯥꯛꯏꯔꯣ? ꯇꯟꯖꯥ ꯈꯪꯕ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯀꯥꯏꯗꯦ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ, ꯑꯩ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯁꯅꯥꯍꯟꯕꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯇꯥ ꯆꯥꯎꯕ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ? ꯃꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯀꯩꯒꯤ? ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ? ꯁꯅꯥꯍꯟꯕꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯝꯕꯧꯅ ꯅꯠꯇꯦ, ꯁꯨꯝ ꯆꯠꯈꯤꯕꯅꯤ, ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯀꯞꯅꯤꯡ ꯀꯞꯃꯥꯡ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯉꯁꯥꯏꯗꯣ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯈꯤꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤ ꯊꯦꯝꯃꯨꯁꯦꯅ ꯂꯥꯛꯏꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯠꯇꯦ, ꯋꯥꯗꯣ ꯀꯣꯟꯅ ꯇꯞꯅ ꯁꯥꯔꯁꯤ, ꯏꯃꯥꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯆꯠꯂꯣ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯁꯦ꯫ ꯊꯥ ꯊꯝꯕꯧ, ꯃꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗꯦ, ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦ꯫ ꯑꯗꯣ ꯉꯁꯥꯏꯒꯤꯗꯣ ꯑꯣꯏꯔꯗꯤ ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯀꯣ, ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ, ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯊꯝꯕꯧ ꯑꯗꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯊꯣꯔꯛꯂꯦ꯫ ꯆꯥꯎꯕ ꯃꯌꯨꯝ ꯌꯧꯔꯛꯄ ꯑꯗꯨꯗ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯃꯐꯝ ꯑꯃ ꯊꯥꯗꯣꯛꯄꯒꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯐꯥꯎꯖꯔꯛꯏ꯫ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯍꯤꯡꯒꯗꯕ ꯃꯥꯜꯂꯤ, ꯃꯈꯣꯏꯒꯤ ꯅꯤꯟꯈꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯑꯩ ꯂꯩꯖꯅꯤꯡꯗꯦ꯫ ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯑꯦꯗꯅ, ꯉꯥꯏꯈꯣ, ꯏꯃꯥ ꯃꯩ ꯑꯣꯛꯀꯦ꯫ ꯃꯨꯈꯤ ꯃꯆꯥꯕꯨ ꯃꯤꯔꯝꯗ ꯆꯠꯂꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯆꯥꯎꯕꯁꯨ ꯃꯃꯥꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯍꯟꯗ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯏꯆꯥ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯏꯃꯥ ꯏꯊꯟꯇ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯥ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅ ꯊꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯂꯣꯏꯔꯝꯂꯕ꯭ꯔꯣ? ꯅꯥꯕꯅ ꯀꯝꯗꯧꯍꯧꯔꯕ? ꯆꯥꯎꯕ ꯈꯨꯝꯅꯤꯡꯗꯅ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨ ꯂꯧꯊꯗꯨꯅ ꯏꯃꯥ, ꯂꯩꯍꯩꯕ ꯌꯥꯕ ꯂꯝ ꯅꯠꯇꯦꯗ꯫ ꯍꯥ, ꯀꯩꯗꯧꯔꯕ? ꯀꯔꯤ ꯇꯧꯔꯛꯑꯒꯦ ꯏꯆꯥꯗ ꯃꯣꯏꯅ? ꯆꯥꯎꯕ ꯃꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯅꯣꯛꯆꯩ꯫ ꯑꯣꯅꯦ, ꯊꯝꯕꯧ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯗ꯭ꯔꯛꯀꯤ ꯃꯤꯅꯤ꯫ ꯏꯃꯥꯁꯨ ꯅꯥꯗꯦ, ꯌꯨꯝ ꯂꯣꯏꯁꯟꯕꯒꯤ ꯃꯤꯁꯨ ꯚꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯊꯧꯁꯨ ꯁꯨꯛꯇꯥ ꯇꯥꯗꯦ꯫ ꯑꯩ ꯅꯣꯡꯃꯇꯐꯥꯎ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯍꯩꯃꯥ, ꯑꯗꯨꯒ ꯀꯔꯤꯒꯤ ꯊꯝꯕꯧꯅ ꯃꯃꯥ ꯅꯥꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯕ? ꯑꯩꯗꯣ ꯃꯣꯏꯗ ꯂꯩꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯕ꯫ ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ ꯆꯨꯝꯅ ꯍꯥꯏꯗꯨꯅ ꯆꯠꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯅꯥꯏ ꯑꯃꯨꯛ ꯍꯥꯏꯖꯤꯟꯗꯅ꯫ ꯆꯥꯎꯕ ꯃꯥꯁꯨ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯃꯃꯥ ꯑꯃꯒꯤ ꯊꯥꯛꯇ ꯊꯝꯗꯨꯅ ꯇꯝꯂꯨꯗ꯭ꯔꯦ꯫ ꯆꯥꯎꯕ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯅꯤꯡ ꯇꯝꯅ ꯃꯥꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯂꯩꯔꯦ꯫ ꯃꯥ ꯅꯣꯡꯃꯇ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯁꯨꯛꯂꯛ ꯂꯛꯂꯝꯗꯦ꯫ ꯆꯥꯎꯕꯅ ꯂꯥꯛꯇꯕ ꯈꯨꯗꯤꯡꯒꯤ ꯁꯅꯥꯍꯟꯕꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯊꯝꯕꯧ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯃꯔꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯂꯩꯁꯅꯥ ꯁꯅꯥꯍꯟꯕꯤ ꯍꯧꯕ ꯂꯥꯛꯏ꯫ ꯁꯅꯥꯍꯟꯕꯤ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩ ꯅꯨꯃꯤꯠꯅꯣ ꯐꯤꯒ ꯊꯨꯞꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯩꯁꯨ ꯈꯔ ꯇꯝꯁꯤꯜꯂꯒꯦ꯫ ꯌꯥꯝ ꯐꯩꯅꯦ, ꯋꯥꯈꯜꯒ ꯇꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ꯫ ꯑꯗꯣ ꯀꯦꯊꯔꯒ ꯂꯥꯛꯏꯁꯦ ꯇꯥ ꯊꯝꯕꯧ ꯎꯅꯔꯨ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯀꯩ ꯄꯤꯖꯔꯛꯑꯒꯦ? ꯎꯅꯔꯨꯗ꯭ꯔꯤꯌꯦ, ꯎꯅꯔꯨꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ, ꯅꯪ ꯍꯧꯕ꯫ ꯑꯩ ꯍꯧꯕ ꯂꯥꯛꯏꯕ? ꯑꯁ, ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯤ꯫ ꯍꯥꯟꯅꯗꯤ ꯇꯥ ꯆꯥꯎꯕ ꯌꯥꯎꯕꯅꯤꯅ ꯈꯔꯁꯨ ꯐꯩ, ꯍꯧꯖꯤꯛꯇꯤ ꯑꯗꯨꯏꯁꯨ ꯑꯩ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯇꯥ ꯆꯥꯎꯕꯗꯣ ꯑꯋꯣꯏ ꯇꯥꯈꯩ ꯋꯥꯔꯧꯈ꯭ꯔꯕ ꯈꯪꯗꯦ꯫ ꯇꯥ ꯊꯝꯕꯧꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯨꯔꯁꯤ꯫ ꯑꯩ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃ꯫ ꯁꯅꯥꯍꯟꯕꯤ ꯇꯁꯦꯡꯅ ꯃꯥ ꯀꯞꯅꯤꯡꯂꯛꯂꯦ꯫ ꯂꯩꯁꯅꯥ, ꯈꯪꯗꯦꯗ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯨꯕ ꯑꯗꯨꯅ ꯃꯥꯁꯤꯗ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯤ꯫ ꯍꯣꯏꯁꯦ, ꯇꯥ ꯊꯝꯕꯧꯒ ꯄꯨꯟꯅ ꯈꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯊꯝꯕꯧꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ, ꯅꯪꯁꯨ ꯌꯥꯎꯔꯛꯏꯅ? ꯑꯧ ꯇꯥ ꯊꯝꯕꯧ꯫ ꯇꯥ ꯊꯝꯕꯧ, ꯇꯥ ꯆꯥꯎꯕꯒꯤ ꯋꯥ ꯀꯩꯝꯇ ꯇꯥꯈꯤꯗ꯭ꯔꯕꯣ? ꯍꯣꯏ, ꯑꯩꯁꯨ ꯆꯠꯂꯨꯗ꯭ꯔꯤ꯫ ꯃꯥ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ꯫ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯁꯥꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯥꯈꯤꯒꯗꯧꯔꯦ꯫ ꯑꯣꯏꯔꯝꯃꯣꯏꯍꯦ, ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ, ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ꯫ ꯑꯩꯅ ꯃꯥꯗꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯖꯤꯜꯂꯒ ꯄꯨꯔꯛꯄꯅꯤ, ꯑꯗꯨꯒꯤ ꯁꯥꯎꯔꯤꯔꯁꯨ ꯈꯪꯗꯦ꯫ ꯊꯝꯕꯧꯁꯨ ꯃꯥꯅ ꯂꯩꯁꯅꯥꯕꯨ ꯐꯪꯅꯅꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯔꯛꯏ꯫ ꯂꯩꯁꯅꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯥꯔꯦꯁꯦ, ꯁꯤꯗ ꯈꯟꯅꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯒꯦ? ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯊꯝꯕꯧ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯍꯣꯏꯅꯦ, ꯑꯗꯨ ꯌꯥꯏꯅꯦ, ꯍꯌꯦꯡ ꯉꯟꯇꯥ ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯂꯁꯤ, ꯑꯗꯨꯒ ꯂꯣꯏ ꯈꯪꯉꯅꯤ꯫ ꯑꯍꯨꯝ ꯑꯗꯨ ꯍꯌꯦꯡ ꯀꯔꯤ ꯇꯧꯕ ꯍꯥꯏꯅ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯗꯨꯅ ꯍꯜꯂꯛꯅꯔꯦ꯫ ꯊꯝꯕꯧ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯄꯨꯅꯅꯕ ꯍꯥꯏꯅ ꯑꯔꯩꯕ ꯄꯣꯠ ꯃꯈꯩ ꯌꯣꯝꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯆꯠꯂꯅꯤ ꯍꯥꯏꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯛꯇꯨꯅ ꯃꯌꯨꯝꯗꯒꯤ ꯑꯔꯩꯕ ꯃꯈꯩꯁꯨ ꯌꯣꯝꯂꯦ꯫ ꯁꯅꯥꯍꯟꯕꯤ ꯃꯄꯥꯅ ꯂꯩꯔꯛꯄ ꯑꯪꯒꯨꯔ ꯆꯔꯣꯡꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ,
ꯃꯣꯏꯗꯤ ꯂꯋꯥꯏꯅꯤꯅ ꯁꯨꯝꯕ ꯀꯥꯁꯦ ꯑꯝꯇ ꯆꯥꯖꯔꯝꯃꯣꯏ ꯁꯅꯥꯍꯟꯕꯤ ꯌꯣꯝꯂꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯎꯔꯒ ꯍꯔꯥꯎꯖꯩ ꯂꯩꯁꯅꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯔꯩꯕ ꯃꯈꯩ ꯌꯣꯝꯁꯤꯜꯂꯦ ꯁꯅꯥꯍꯟꯕꯤ ꯍꯌꯦꯡꯒꯤ ꯑꯁꯥꯗ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯃꯁꯥ ꯃꯁꯥꯅ ꯈꯪꯅ ꯊꯣꯛꯅꯔꯛꯂꯦ ꯄꯨꯅꯔꯛꯂꯤꯕ ꯃꯌꯣꯝꯁꯤꯡ ꯑꯗꯨ ꯎꯔꯒ ꯊꯝꯕꯧꯅ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯄꯨꯔꯛꯏꯕ ꯃꯌꯣꯝꯁꯤꯡꯗꯨꯅ ꯁꯅꯥꯍꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯄꯣꯠꯁꯤꯡꯁꯦ ꯃꯣꯏꯌꯥꯗꯗꯤ ꯀꯩꯝꯇ ꯆꯥꯕ ꯐꯪꯉꯝꯃꯣꯏꯅ ꯄꯨꯔꯛꯄꯅꯤ ꯏꯁ ꯅꯪꯅ ꯈꯪꯉꯤꯕ ꯍꯩꯄꯥ ꯇꯔꯦꯡ ꯁꯅꯥꯍꯟꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯆꯥꯎꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔꯕ ꯆꯥꯕ ꯊꯛꯄ ꯐꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯄꯣꯠ ꯃꯌꯨꯝꯁꯤꯡꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ ꯃꯨꯈꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯃꯥꯁꯨ ꯊꯝꯕꯧ ꯂꯥꯛꯄꯒꯤ ꯍꯔꯥꯎꯅ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯣꯏꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯎꯕ ꯆꯠꯈꯤꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯃꯅꯥꯛꯇ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯂꯥꯛꯇꯨꯅ ꯍꯩꯃꯥ ꯏꯆꯥ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏꯗꯅ ꯂꯥꯛꯑꯣ ꯆꯪꯉꯣ ꯊꯝꯕꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯉꯤ ꯃꯨꯈꯤ ꯃꯆꯥꯕꯨ ꯀꯧꯊꯣꯔꯛꯏ ꯆꯥꯎꯕ ꯊꯣꯛꯂꯛꯄꯗ ꯁꯅꯥꯍꯟꯕꯤ ꯎꯕ ꯑꯗꯨꯗ ꯃꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯌꯥꯎꯔꯛꯏꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯆꯥꯎꯕ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯧꯗꯗꯅ ꯂꯦꯞꯇꯅ ꯂꯩꯔꯤꯁꯤꯕꯣ ꯅꯈꯣꯏ ꯂꯥꯛꯏꯔꯣ ꯂꯩꯁꯅꯥ ꯅꯪꯁꯨ ꯌꯥꯎꯔꯛꯏ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯕꯨꯗꯤ ꯈꯪꯕꯤꯗ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯃꯕꯨꯛꯅꯤꯡꯗ ꯋꯥꯔꯧꯖꯩ ꯍꯣꯏ ꯇꯥ ꯆꯥꯎꯕ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏꯕꯅꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯝꯕꯗ ꯃꯨꯈꯤꯅ ꯀꯔꯤꯅꯣꯅꯦꯍꯦ ꯏꯆꯥꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯏꯃꯥ ꯑꯩꯗꯤ ꯌꯣꯡꯆꯥꯛꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤꯅꯤ ꯏꯃꯥ ꯌꯣꯡꯆꯥꯛ ꯄꯥꯝꯕꯗꯨꯗ ꯑꯗꯨꯒ ꯃꯣꯏꯅ ꯄꯨꯔꯛꯏꯕꯁꯤꯗꯤ ꯈꯪꯗꯦ ꯃꯁꯥꯗ ꯍꯪꯉꯨ ꯁꯅꯥꯍꯟꯕꯤ ꯅꯣꯛꯇꯨꯅ ꯏꯃꯥ ꯑꯩꯒꯤꯗꯤ ꯑꯪꯒꯨꯔꯁꯨ ꯌꯥꯎꯕꯅꯤ ꯏꯃꯥꯈꯣꯏ ꯁꯤꯗꯗꯤ ꯆꯥꯕ ꯐꯪꯉꯝꯃꯣꯏꯅ ꯃꯨꯈꯤ ꯅꯣꯛꯇꯨꯅ ꯇꯥꯏ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯃꯍꯧꯁꯥꯅ ꯋꯥꯉꯥꯡ ꯍꯩꯖꯗꯦ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯉꯥꯡꯉꯛꯄ ꯑꯁꯤ ꯑꯐꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯁꯨ ꯑꯇꯥꯕ ꯃꯤꯅꯗꯤ ꯔꯥꯁꯤ ꯀꯌꯥ ꯂꯩꯕ ꯑꯣꯏꯅ ꯂꯧꯗꯦ ꯁꯅꯥꯍꯟꯕꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯆꯥꯎꯕ ꯄꯤꯡ ꯂꯥꯎꯏ ꯆꯥꯎꯕ ꯈꯔ ꯅꯣꯟꯊꯗꯨꯅ ꯁꯅꯥꯏꯕꯦꯝꯃ ꯁꯍꯔ ꯅꯨꯄꯤ ꯑꯩꯈꯣꯏ ꯂꯋꯥꯏꯗ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯅꯤ ꯁꯅꯥꯍꯟꯕꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯥ ꯈꯪꯗꯦ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯇꯥ ꯆꯥꯎꯕ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯂꯩꯁꯅꯥ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯗꯨꯅ ꯁꯅꯥꯍꯟꯕꯤꯗ ꯈꯨꯖꯤꯟꯅ ꯁꯦꯛꯏ ꯂꯩꯁꯅꯥ ꯃꯥꯗꯤ ꯁꯅꯥꯍꯟꯕꯤꯒ ꯌꯦꯡꯅꯔꯨꯕꯗ ꯈꯣꯡꯒꯨꯟ ꯈꯔꯗꯤ ꯇꯥꯏ ꯆꯥꯎꯕ ꯃꯈꯥ ꯇꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯛꯅ ꯆꯥꯒꯗꯕ ꯂꯝ ꯑꯃꯨꯛ ꯁꯥꯡꯕ ꯂꯐꯨ ꯂꯩ ꯑꯗꯨ ꯍꯦꯛꯇ ꯆꯥꯔꯁꯤꯀꯣ ꯁꯅꯥꯍꯟꯕꯤ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯇꯨꯅ ꯀꯔꯤ ꯑꯣꯛꯅ ꯆꯥꯗꯧꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯗꯣꯏꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯃꯨꯈꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯏ ꯆꯥꯔꯣꯏ ꯏꯆꯥꯗ ꯂꯛꯅꯔꯤꯕꯅꯤ ꯉꯥ ꯑꯍꯥꯎꯕ ꯆꯥꯁꯤꯀꯣ ꯁꯅꯥꯍꯟꯕꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯉꯥꯗꯤ ꯀꯥꯏꯗꯒꯦ ꯑꯩꯈꯣꯏꯗꯤ ꯉꯥꯁꯨ ꯄꯨꯔꯛꯇꯦ ꯆꯥꯎꯕ ꯃꯥꯗꯤ ꯃꯈꯣꯏ ꯃꯔꯦꯜ ꯊꯤꯠꯄꯅ ꯂꯣꯏꯔꯦ ꯁꯅꯥꯍꯟꯕꯤꯅ ꯉꯥꯡꯂꯛꯄ ꯈꯨꯗꯤꯡ ꯃꯨꯈꯤꯅ ꯇꯨ ꯑꯥꯗ ꯄꯨꯈ꯭ꯔꯤ ꯂꯩꯌꯦ ꯑꯁꯤꯗ ꯉꯥ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯁꯤꯗꯒꯤꯅꯦ ꯃꯈꯣꯏꯅ ꯃꯔꯥꯏꯅ ꯐꯥꯖꯔꯅꯤ ꯃꯨꯈꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯣ ꯉꯥ ꯐꯥꯅꯅꯕ ꯅꯥꯄꯤ ꯍꯣꯡꯗꯣꯛꯎꯔꯣ ꯑꯁꯤꯗꯒꯤ ꯑꯃ ꯐꯥꯔꯁꯤ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯗ ꯌꯦꯡꯉꯝꯗꯅ ꯆꯠꯈ꯭ꯔꯦ ꯊꯝꯕꯧꯁꯨ ꯏꯅꯩ ꯆꯥꯎꯕꯅ ꯊꯝꯕꯧꯗ ꯅꯪ ꯅꯊꯟꯗ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯑꯁꯤꯒꯤ ꯀꯣꯛꯆꯥꯛꯄꯤꯁꯤ ꯀꯩꯗꯧ ꯄꯨꯔꯛꯏꯅꯣ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯅꯪ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅꯤꯅ ꯂꯥꯛꯏꯅꯤ ꯅꯪꯁꯨ ꯅꯌꯨꯝꯗ ꯂꯥꯛꯄꯅꯤ ꯐꯖꯅ ꯇꯧꯕꯤꯌꯨ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯂꯩꯁꯅꯥ ꯃꯨꯈꯤꯗ ꯁꯅꯥꯍꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥ ꯃꯥꯅ ꯁꯅꯥꯍꯟꯕꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯁꯅꯥ ꯁꯅꯥꯍꯟꯕꯤꯒꯤ ꯃꯁꯝ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ ꯏꯆꯥꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯅꯥꯍꯟꯕꯤ ꯅꯣꯛꯇꯨꯅ ꯇꯥꯏ ꯂꯩꯁꯅꯥꯅ ꯏꯃꯥ ꯃꯥꯗꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ ꯏꯃꯥ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯑꯗꯨꯗꯅꯦ ꯆꯍꯤ 10 ꯍꯦꯟꯅ ꯀꯩꯊꯦꯜ ꯀꯥꯔꯝꯂꯤꯕꯅꯤ ꯑꯅꯤ ꯑꯗꯣ ꯉꯥ ꯐꯥꯅꯅꯕ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯨꯈꯤꯅ ꯂꯥꯛꯑꯣ ꯅꯈꯣꯏꯁꯨ ꯅꯥꯄꯤ ꯍꯣꯡꯂꯔꯣ ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯊꯝꯕꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯆꯠꯈꯤꯕꯗꯨꯗ ꯁꯅꯥꯍꯟꯕꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯊꯝꯕꯧꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯠꯊꯅꯕ ꯑꯅꯤ ꯑꯗꯨ ꯆꯪꯗꯨꯅ ꯅꯥꯄꯤ ꯆꯥꯕꯤ ꯑꯆꯧꯕ ꯑꯃ ꯐꯥꯔꯤ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯂꯤꯕꯅꯤ ꯁꯅꯥꯍꯟꯕꯤ ꯏꯟꯖꯥꯡꯒ ꯁꯦꯝꯐꯝ ꯈꯪꯗꯦ ꯁꯅꯥꯍꯟꯕꯤꯅ ꯃꯨꯈꯤꯗ ꯏꯃꯥ ꯑꯩ ꯃꯣꯏꯅ ꯉꯥ ꯐꯥꯏꯁꯤ ꯌꯦꯡꯉꯨꯒꯦ ꯍꯥ ꯏꯆꯥꯕꯨ ꯉꯥ ꯐꯥꯕ ꯌꯦꯡꯅꯤꯡꯕ꯭ꯔꯅꯦ ꯆꯣ ꯌꯦꯡꯉꯨꯔꯣ ꯃꯨꯈꯤ ꯑꯃꯗꯤ ꯂꯩꯁꯅꯥ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯁꯅꯥꯍꯟꯕꯤ ꯆꯦꯜꯂꯛꯇꯨꯅ ꯇꯥ ꯊꯝꯕꯧ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯆꯧꯕ ꯐꯥꯔꯕ ꯃꯁꯤꯒꯤ ꯀꯧꯖꯦꯡ ꯃꯥꯟꯕꯤꯁꯤ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦ
ꯃꯁꯥꯁꯤ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯤ ꯆꯔꯥꯡ ꯈꯨꯌꯥꯡꯅꯔꯗꯅ ꯃꯁꯤꯃ ꯐꯥꯔꯦ ꯐꯥꯔꯦ ꯑꯆꯧꯕ ꯑꯃ ꯐꯥꯔꯦ ꯑꯁꯨꯝꯅ ꯊꯝꯕꯧꯅ ꯈꯨꯝꯂꯛꯏ ꯁꯅꯥꯍꯟꯕꯤ ꯉꯥꯗꯨ ꯎꯕꯗ ꯑꯌꯥ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯔꯤꯔꯣ ꯍꯥꯏꯁꯦ ꯆꯥꯎꯕꯅ ꯑꯧ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯁꯤꯗ ꯅꯪꯕꯨ ꯆꯥꯕ ꯉꯝꯒꯗꯕ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯪꯕ꯭ꯔꯥ ꯆꯥꯎꯕꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯑꯁꯦꯡꯕ ꯃꯥꯟꯗꯨꯅ ꯇꯥ ꯊꯝꯕꯧ ꯑꯁꯦꯡꯕꯩꯔꯣ ꯁꯤꯗ ꯑꯆꯧꯕ ꯉꯥ ꯂꯩꯕ꯭ꯔꯕ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤꯗ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯥ ꯁꯦꯝꯃꯨꯔꯁꯤ ꯀꯗꯥꯏ ꯉꯥꯗꯣ ꯑꯩ ꯄꯥꯏꯔꯛꯀꯦ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯅꯤꯌꯦ ꯁꯦꯁꯦ ꯐꯖꯅ ꯄꯥꯏꯌꯨꯀꯣ ꯑꯃꯨꯛ ꯇꯥꯈꯤꯅꯤ ꯁꯅꯥꯍꯟꯕꯤ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯒꯨꯝꯅ ꯉꯥ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏ ꯉꯥ ꯑꯗꯨ ꯑꯍꯤꯡꯕꯒ ꯑꯣꯏꯔꯦ ꯆꯥꯎꯒ ꯆꯥꯎꯔꯦ ꯁꯅꯥꯍꯟꯕꯤ ꯄꯨꯕꯗ ꯈꯔꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯉꯝꯅꯅꯕ ꯄꯨꯔꯛꯏ ꯉꯥ ꯑꯗꯨꯁꯨ ꯁꯅꯥꯍꯟꯕꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯈꯪꯍꯧꯗꯅ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯏ ꯁꯅꯥꯍꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯁꯅꯥꯍꯟꯕꯤ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯥ ꯑꯗꯨꯅ ꯅꯟꯗꯨꯅ ꯇꯨꯔꯦ ꯁꯅꯥꯍꯟꯕꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯆꯥꯎꯕ ꯊꯝꯕꯧ ꯆꯦꯟꯁꯤꯜꯂꯤ ꯆꯥꯎꯕ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯍꯟꯕꯤꯕꯨ ꯂꯧꯈꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠꯇꯨ ꯀꯥꯏꯗ ꯌꯦꯡꯒꯦ ꯏꯔꯥꯡ ꯇꯧꯕꯗ ꯇꯨꯔꯤ ꯑꯣꯏꯅꯤꯅꯦ ꯉꯥꯅ ꯊꯥꯔꯛꯏꯅꯤ ꯃꯨꯈꯤ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯆꯦꯟꯊꯣꯔꯛꯏ ꯃꯨꯈꯤꯅ ꯀꯩꯗꯧꯔꯒꯦ ꯍꯩꯃꯥ ꯏꯆꯥ ꯇꯨꯔꯦꯗꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯉꯥꯗꯣ ꯑꯃꯨꯛꯁꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯂꯛꯄ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯍꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯉꯥꯅ ꯆꯤꯛꯑꯦ ꯑꯩꯌꯥ ꯉꯥꯅ ꯆꯤꯛꯑꯦ ꯆꯥꯎꯕ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯋꯥꯟꯊꯈꯩ ꯅꯣꯛꯁꯤꯜꯂꯤ ꯉꯥꯅ ꯆꯤꯛꯑꯦꯅꯦ ꯉꯥꯅ ꯆꯤꯛꯑꯦꯁꯦ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕꯅ ꯅꯣꯛꯁꯜꯂꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯀꯞꯂꯛꯀꯗꯧꯔꯦ ꯃꯨꯈꯤ ꯁꯅꯥꯍꯟꯕꯤꯅ ꯏꯀꯥꯏꯃꯟꯗꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯗ ꯑꯣꯏꯅ ꯍꯩ ꯅꯣꯛꯀꯅꯨ ꯃꯤꯅ ꯇꯨꯔꯒ ꯆꯤꯡꯈꯠꯄꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯆꯥꯎꯕ ꯃꯃꯥꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯅꯣꯛꯄ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯥꯗꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯨꯈꯤ ꯆꯪꯁꯜꯂꯛꯇꯨꯅ ꯁꯦꯁꯦ ꯏꯃꯥ ꯁꯧꯒꯦꯁꯦ ꯍꯧꯒꯠꯂꯨꯁꯦ ꯁꯅꯥꯍꯟꯕꯤ ꯃꯈꯣꯡ ꯑꯗꯨ ꯇꯁꯦꯡꯅ ꯂꯩꯊꯦꯛꯈꯤꯗꯨꯅ ꯂꯦꯞꯄ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ ꯑꯌꯣꯃꯥ ꯏꯃꯥ ꯈꯣꯡꯁꯦ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯍꯩꯃꯥ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯝꯕꯧ ꯁꯅꯥꯍꯟꯕꯤ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯁꯅꯥꯍꯟꯕꯤ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯨꯈꯤꯅ ꯊꯝꯕꯧ ꯅꯪ ꯅꯆꯟꯁꯦ ꯄꯨꯕꯤꯔꯛꯑꯣ ꯃꯨꯈꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯁꯅꯥꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯊꯝꯕꯧꯗ ꯊꯝꯕꯧ ꯂꯩꯁꯅꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯏꯃꯥ ꯂꯩꯁꯅꯥ ꯁꯅꯥꯍꯟꯕꯤꯕꯨ ꯁꯧꯒꯠꯇꯨꯅ ꯁꯅꯥꯍꯟꯕꯤ ꯑꯩ ꯁꯧꯒꯦꯁꯦ ꯇꯞꯅ ꯆꯠꯁꯦ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯨꯈꯤ ꯈꯪꯗꯨꯅ ꯃꯆꯥꯗ ꯍꯥꯏ ꯆꯥꯎꯕ ꯂꯥꯛꯈꯣꯅꯦ ꯅꯪꯕꯣ ꯆꯥꯎꯕ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯁꯦꯁꯦ ꯅꯆꯟ ꯑꯁꯦ ꯃꯈꯣꯡ ꯑꯁꯤ ꯆꯠꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯑꯝꯇ ꯄꯨꯔꯛꯑꯣ ꯑꯦ ꯀꯩꯅꯣꯗꯤ ꯏꯃꯥ ꯃꯔꯥꯏ ꯂꯥꯛꯆꯅꯤ ꯀꯦꯁꯟꯅꯩꯅꯤ ꯍꯥꯏ ꯃꯈꯣꯡ ꯅꯥꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯁꯤꯗꯤ ꯄꯨꯔꯛꯑꯣꯁꯦ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯍꯦꯟꯖꯤꯜꯂꯛꯏ ꯑꯌꯣ ꯏꯃꯥ ꯈꯣꯡꯁꯦ ꯌꯥꯝ ꯅꯥꯔꯦ ꯑꯌꯣꯃꯥ ꯆꯥꯎꯕ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯕꯨ ꯌꯥꯅꯤꯡꯗꯅ ꯁꯦ ꯀꯣꯂꯣꯁꯤꯗ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕꯅ ꯄꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ರೆ ꯁꯅꯥꯍꯟꯕꯤ ꯂꯩꯁꯅꯥꯗ มิꯆꯤ ꯑꯃ ꯐꯠ ꯈꯠꯆꯤꯜꯂꯦ ꯂꯩꯁꯅꯥ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯃꯌꯥꯝ ꯑꯗꯨ ꯇꯨꯡꯗꯩꯅꯗꯨꯅ ꯂꯥꯛꯏ ꯆꯥꯎꯕ ꯃꯥꯗꯤ ꯁꯅꯥꯍꯟꯕꯤꯕꯨ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯆꯥꯎꯕꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯉꯤ ꯁꯅꯥꯍꯟꯕꯤ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯑꯗꯨ ꯆꯥꯎꯕꯒꯤ ꯃꯅꯥꯇꯣꯟꯗ ꯇꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯩꯁꯦ ꯌꯥꯝ ꯂꯨꯝꯕ꯭ꯔꯥ ꯆꯥꯎꯕ ꯏ ꯀꯥꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯪꯊꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯌꯧꯗꯧꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯄꯝꯍꯜꯂꯦꯗꯅ ꯆꯥꯎꯕ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯄꯝꯂꯤꯕꯗꯨ ꯊꯣꯛꯂꯥꯎꯅ ꯊꯥꯗꯔꯛꯏ ꯑꯌꯣꯃꯥ ꯁꯤꯔꯦ ꯁꯅꯥꯍꯟꯕꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯆꯥꯎꯕꯅ ꯌꯥꯝ ꯇꯧꯁꯤꯟꯅꯕ ꯍꯩꯔꯗꯤ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯨꯈꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯍꯩꯃꯥ ꯆꯥꯎꯕ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯅꯤꯍꯦ ꯑꯉꯥꯡꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨ ꯐꯥꯎꯕ ꯋꯥꯠꯃꯜꯂꯕꯅꯤ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩ ꯊꯝꯕꯧ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯠꯅꯅꯕ ꯀꯔꯤ ꯄꯨꯕ ꯌꯥꯕ ꯍꯥꯏꯅ ꯑꯔꯩꯕ ꯃꯈꯩ ꯍꯦꯛꯂꯤ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯂꯝꯁꯥꯡꯒ ꯂꯥꯛꯏ ꯃꯁꯥ ꯑꯗꯨ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯄꯨꯡꯇꯦꯛ ꯇꯦꯛꯂꯦ ꯆꯥꯎꯕꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩ ꯂꯩꯁꯅꯥꯅ ꯁꯅꯥꯍꯟꯕꯤꯗꯤ ꯃꯥꯁꯨ ꯀꯧꯔꯛꯑꯣ ꯇꯨꯝꯍꯧꯕꯅꯤ ꯃꯨꯈꯤꯅ ꯇꯨꯝꯖꯔꯁꯅꯨ ꯋꯥꯗꯅ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯃꯨꯈꯤꯅ ꯃꯆꯥꯗ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯗꯣ ꯍꯧꯗꯣꯛꯄꯤꯔꯛꯑꯣ ꯆꯥꯎꯕ ꯇꯟꯅ ꯆꯪꯂꯛꯏ
ꯁꯅꯥꯍꯟꯕꯤ ꯏꯁꯤꯁꯤꯅ ꯆꯥꯎꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯐꯖꯔꯕ ꯁꯕꯥꯟ ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯥꯎꯕ ꯈꯪꯍꯧꯗꯅ ꯃꯤꯍꯨꯟ ꯑꯃ ꯆꯣꯡꯂꯛꯏ꯫ ꯆꯥꯎꯕ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯤꯒꯤ ꯐꯖꯕꯗ ꯉꯥꯎꯗꯕ ꯅꯨꯄꯥ ꯀꯅꯥ ꯂꯩ? ꯆꯥꯎꯕ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯍꯦ, ꯍꯧꯒꯠꯂꯣ." ꯁꯅꯥꯍꯟꯕꯤ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯆꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯈꯠꯅ "ꯇꯥꯗ꯭ꯔꯣ ꯍꯧꯒꯠꯂꯣ ꯍꯥꯏꯁꯦ?" ꯁꯅꯥꯍꯟꯕꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ "ꯍꯧꯒꯠꯂꯣ, ꯅꯌꯨꯝ ꯆꯠꯂꯨ ꯂꯥꯛꯑꯣ." ꯁꯅꯥꯍꯟꯕꯤ ꯃꯐꯤ ꯑꯗꯨ ꯁꯦꯝꯖꯤꯜꯂꯤ ꯑꯗꯨꯒ "ꯇꯥ ꯊꯝꯕꯧ ꯍꯣꯏ ꯂꯣꯏꯁꯤꯜꯍꯧꯔꯕꯣ?" "ꯍꯣꯏ, ꯃꯤꯒꯤ ꯐꯃꯨꯡꯁꯤꯗꯒ ꯇꯨꯝꯗꯅꯒ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯤꯗ ꯇꯨꯝꯃꯣ ꯍꯥꯏꯒꯦ?" "ꯏꯃꯥꯅ ꯁꯤꯗ ꯇꯨꯝꯃꯣ ꯍꯥꯏꯅꯤ꯫ ꯏꯃꯥꯒꯤ ꯐꯃꯨꯡꯗꯤ ꯐꯝꯃꯦꯟꯅꯤ ꯍꯥꯏ." "ꯌꯥꯔꯦ, ꯃꯤ ꯉꯥꯏ ꯂꯩꯔꯝꯃꯅꯤ, ꯊꯣꯔꯛꯑꯣ." ꯆꯥꯎꯕ ꯆꯠꯀꯦ ꯇꯧꯏ꯫ ꯁꯅꯥꯍꯟꯕꯤ ꯆꯥꯎꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ "ꯅꯪ ꯁꯥꯎꯔꯅꯨ. ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩ ꯂꯥꯟꯖꯔꯦ." ꯁꯅꯥꯍꯟꯕꯤꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗꯕ ꯈꯣꯟꯐꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤ꯫ ꯆꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯨꯅ "ꯌꯥꯔꯦ, ꯁꯥꯎꯗ꯭ꯔꯦ ꯂꯥꯛꯑꯣ." ꯆꯥꯎꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯊꯣꯔꯛꯏ꯫ ꯃꯨꯈꯤ ꯁꯅꯥꯍꯟꯕꯤꯒꯤ ꯐꯅꯦꯛ ꯑꯗꯨ ꯂꯩꯈꯣꯝ ꯇꯩꯕ ꯑꯗꯨꯗ "ꯍꯩꯃꯥ, ꯏꯆꯥꯒꯤ ꯐꯅꯦꯛꯁꯤꯗꯤ ꯂꯩꯈꯣꯝ ꯇꯩꯔꯦꯗꯅ. ꯏꯃꯥꯗꯒꯤ ꯑꯃ ꯁꯦꯠꯈ꯭ꯔꯣ." ꯃꯨꯈꯤ ꯃꯧ ꯑꯅꯧꯕꯤꯅ ꯁꯦꯠꯀꯗꯕ ꯐꯖꯔꯕ ꯐꯅꯦꯛ ꯃꯆꯨ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠꯍꯜꯂꯤ꯫ ꯃꯨꯈꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯄꯨꯡꯈꯠꯄꯤꯗꯨꯅ "ꯁꯦ, ꯁꯝꯁꯤꯁꯨꯅꯦ ꯑꯁꯨꯝꯅ ꯄꯨꯡꯈꯠꯂꯣ, ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ." ꯁꯅꯥꯍꯟꯕꯤ ꯃꯨꯈꯤꯅ ꯅꯤꯡꯊꯤꯅ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯁꯦꯝꯕꯤꯔꯦ꯫ ꯃꯨꯈꯤꯅ ꯃꯆꯥꯗ "ꯅꯪꯅ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ, ꯑꯩꯗꯤ ꯂꯩꯍꯧꯔꯒꯦꯀꯣ." ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯂꯩꯁꯅꯥ, ꯁꯅꯥꯍꯟꯕꯤ, ꯏꯃꯥꯗꯤ ꯂꯩꯍꯧꯔꯒꯦꯀꯣ. ꯅꯪ ꯇꯥ ꯆꯥꯎꯕꯗ ꯊꯤꯜꯍꯜꯂꯣ." ꯃꯌꯥꯝꯗꯨ ꯃꯨꯈꯤꯗ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯃꯥꯏꯒꯤ ꯑꯃꯨꯕ ꯃꯁꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯕꯨ ꯊꯣꯏꯅ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯂꯩꯍꯥꯎꯒꯨꯝꯂꯕ ꯀꯨꯆꯨ, ꯇꯅꯥꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯝꯍꯦꯜꯂꯕ ꯁꯝꯂꯥꯡ ꯈꯔꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯥꯟꯊꯔꯛꯂꯤ꯫ ꯁꯝꯒꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯈꯣꯏꯅ ꯀꯥꯏꯅꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄ ꯑꯗꯨꯗ ꯊꯝꯕꯧꯅ "ꯆꯥꯎꯕ, ꯆꯠꯂꯨꯈꯤꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ." "ꯂꯩꯁꯅꯥ, ꯆꯠꯂꯣꯀꯣ, ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ." ꯁꯅꯥꯍꯟꯕꯤꯗꯗꯤ ꯍꯥꯏꯕꯤꯗ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯆꯠꯂꯝꯗꯥꯏ ꯑꯣꯏꯔꯦ ꯀꯞꯅꯤꯡꯂꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯁꯅꯥꯍꯟꯕꯤꯒꯤ ꯏꯍꯨꯜ ꯈꯪꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯇꯞꯅ "ꯆꯠꯂꯨꯈꯤꯒꯦ. ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯎꯀꯣ. ꯑꯩ ꯉꯥꯏꯔꯝꯒꯦ. ꯍꯟꯗꯛꯇꯤ ꯑꯩ ꯀꯩꯝꯇ ꯇꯧꯔꯔꯣꯏ." ꯆꯥꯎꯕ ꯇꯁꯦꯡꯅ ꯁꯅꯥꯍꯟꯕꯤꯕꯨ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯀꯣꯟꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯃꯊꯟꯇ ꯐꯥꯊꯖꯔꯤ꯫ "ꯍꯣꯏ, ꯆꯠꯂꯣ. ꯐꯖꯅ ꯆꯠꯂꯣ. ꯑꯩ ꯂꯥꯛꯀꯦ." ꯁꯅꯥꯍꯟꯕꯤ ꯃꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯂꯥꯛꯂꯦ ꯆꯥꯎꯕ ꯃꯊꯟꯇ꯫ "ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ?" ꯆꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ "ꯊꯤꯟꯕꯤꯔꯝꯂꯕ꯭ꯔꯣ?" "ꯍꯣꯏ ꯃꯥ, ꯑꯩꯗꯤ ꯁꯅꯥꯍꯟꯕꯤꯗꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤꯅꯤꯍꯦ. ꯃꯇꯧꯗꯣ ꯑꯣꯟꯊꯣꯛꯅ ꯆꯝꯖꯈ꯭ꯔꯦ." "ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ ꯀꯥꯏꯅ." "ꯆꯥꯛꯇꯦ. ꯃꯥꯗꯤ ꯁꯍꯔ ꯅꯨꯄꯤ ꯑꯣꯏꯔꯁꯨꯅꯦ, ꯌꯥꯏ, ꯑꯩꯅ ꯌꯥꯏ, ꯏꯃꯥꯅ ꯌꯥꯏꯀꯣ." "ꯑꯁ, ꯀꯥꯏꯗꯩꯅꯣꯗ ꯏꯃꯥꯁꯨ." ꯆꯥꯎꯕ ꯌꯥꯅꯤꯡꯗꯅ ꯆꯪꯈꯤ꯫ "ꯌꯥꯏꯀꯣ, ꯃꯗꯨ ꯌꯥꯏꯀꯣ, ꯏꯃꯥꯅ ꯌꯥꯏ ꯍꯥꯏꯔꯤꯁꯤꯅꯤ." ꯃꯨꯈꯤ ꯃꯆꯥꯗ ꯏꯟꯁꯤꯜꯂꯛꯏ꯫ ꯆꯥꯎꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯂꯩ꯫ "ꯑꯩꯕꯨ ꯃꯥ ꯂꯧꯕ ꯇꯥꯔꯕꯣ? ꯏꯃꯥꯅ ꯍꯥꯏꯁꯤꯅ ꯀꯔꯤ, ꯑꯗꯨꯒ ꯑꯩꯅ ꯈꯟꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤ?" ꯑꯁ! ꯆꯥꯎꯕ ꯊꯃꯣꯏꯒ ꯋꯥꯈꯜꯒ ꯆꯤꯡꯈꯥꯏꯅꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯈꯜ ꯇꯠꯇꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯕꯨ ꯂꯧꯔꯨꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯏꯃꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ." "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯣ?" "ꯁꯅꯥꯍꯟꯕꯤꯗꯣ ꯏꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯑꯦ ꯑꯣ, ꯄꯥꯝꯃꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯃꯥ ꯂꯧꯔꯨꯔꯒꯦ." ꯆꯥꯎꯕ ꯃꯃꯥꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯁꯅꯥꯍꯟꯕꯤꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯆꯥꯎꯕ ꯊꯝꯕꯧꯗ "ꯊꯝꯕꯧ, ꯁꯅꯥꯍꯟꯕꯤꯗꯣ ꯑꯝꯇ ꯀꯧꯊꯣꯛ ꯂꯥꯛꯑꯣ." "ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ? ꯑꯉꯥꯡ ꯑꯗꯨꯗ ꯀꯔꯤꯃꯨꯛ ꯉꯥꯡꯕꯤꯒꯦ ꯍꯥꯏꯅꯣ?" "ꯑꯁ, ꯅꯪꯁꯨ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯗꯧꯅ." ꯆꯥꯎꯕ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯛꯏ꯫ ꯊꯝꯕꯧ ꯅꯣꯛꯇꯨꯅ "ꯐꯔꯦ ꯀꯩꯅꯣ, ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯅꯥꯍꯟꯕꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ. ꯑꯩꯗꯤ ꯂꯩꯁꯅꯥꯒ ꯂꯩꯍꯧꯔꯒꯦ." ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯔꯛꯂꯤ꯫ ꯁꯅꯥꯍꯟꯕꯤ ꯆꯦꯟꯒꯅꯤ ꯍꯥꯏꯕꯃꯛꯇꯤ ꯊꯥꯖꯔꯨꯗꯦ꯫ ꯁꯅꯥꯍꯟꯕꯤ ꯍꯔꯥꯎꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯥꯎꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ "ꯃꯅꯝꯁꯤꯗꯤ
ꯆꯥꯎꯕ ꯉꯁꯤꯗꯤ ꯃꯥ ꯁꯥꯎꯔꯨꯗ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯀꯔꯤ ꯃꯅꯝ ꯅꯝꯃꯕ? ꯑꯗꯨꯕꯨꯔꯣ? ꯂꯩꯅꯥꯡ ꯃꯅꯝ ꯅꯝꯃꯦ ꯂꯋꯥꯏ ꯄꯥꯈꯪ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕ ꯌꯥꯇꯣꯟ ꯑꯗꯨ ꯎꯠꯇꯨꯅ ꯅꯣꯛꯆꯩ꯫ ꯆꯥꯎꯕ ꯉꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ ꯆꯥꯎꯕ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕꯗꯨ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗ ꯇꯥꯔꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯅ ꯁꯅꯥꯍꯟꯕꯤꯕꯨ ꯂꯋꯥꯏ ꯄꯥꯈꯪ ꯈꯣꯡꯕꯤꯖꯥꯎ ꯑꯃꯗ ꯆꯦꯟꯈ꯭ರೆ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯨꯈꯤ ꯁꯅꯥꯍꯟꯕꯤꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯏ꯫ ꯆꯥꯛ ꯏꯟꯁꯥꯡ ꯅꯤꯡꯊꯤꯅ ꯄꯤꯖꯕꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯀꯛꯖꯦꯡ ꯍꯥꯔꯧ ꯍꯪꯉꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯈꯣꯡꯕꯗ ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯥꯗꯤ ꯍꯦꯟꯅꯗꯨꯝ ꯅꯥꯎꯁꯨꯝ ꯑꯣꯏꯅ ꯏꯁꯤꯁꯤꯟꯅ ꯇꯨꯝꯂꯤ꯫ ꯁꯅꯥꯍꯟꯕꯤꯅ "ꯑꯁ ꯀꯔꯤ ꯃꯈꯣꯟꯅꯣ ꯁꯤꯕꯣ? ꯑꯩꯕꯨ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ"꯫ ꯀꯤꯅ ꯂꯩꯔꯤꯕ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯨꯏꯅ ꯑꯃꯨꯛ ꯀꯞꯁꯤꯜꯂꯛꯏ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯗꯤ ꯀꯤꯃꯟꯕꯅ ꯆꯥꯎꯕꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯆꯥꯎꯕ ꯃꯥꯗꯤ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯁꯅꯥꯍꯟꯕꯤ? ꯈꯣꯡꯉꯤ꯫ ꯑꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ, ꯀꯤ ꯌꯥꯝꯅ"꯫ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯆꯥꯎꯕ ꯁꯅꯥꯍꯟꯕꯤꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ "ꯀꯩꯁꯨ ꯇꯧꯔꯣꯏ, ꯃꯤ ꯀꯧꯖꯦꯡ ꯈꯣꯡꯖꯕꯁꯤꯕꯨ"꯫ ꯁꯅꯥꯍꯟꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯍꯤꯡ ꯑꯗꯨ ꯁꯅꯥꯍꯟꯕꯤ ꯋꯥꯅ ꯂꯦꯜꯂꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯤ ꯑꯗꯨ ꯑꯍꯜ ꯂꯃꯟ ꯊꯥꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯇꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯃꯧ ꯑꯅꯧꯕꯤꯅꯤ ꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯔꯛꯏ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯌꯨꯛꯀꯤ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯃꯈꯩ ꯁꯦꯝꯗꯨꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯄꯨꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯅ "ꯀꯩꯅꯣ, ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ?" "ꯆꯥꯗꯣꯏꯅꯤ, ꯆꯥꯛꯇꯤ ꯋꯥꯠꯂꯤ, ꯁꯤ ꯍꯥꯟꯅ ꯆꯥꯁꯦ"꯫ "ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯗꯣꯏꯔꯣ ꯍꯥꯏꯁꯦ?" "ꯆꯥꯗꯣꯏꯅꯤ, ꯅꯠꯇ꯭ꯔꯗꯤ ꯆꯈꯥꯎ ꯂꯣꯏꯅ ꯁꯦꯒꯥꯏꯔꯅꯤ"꯫ "ꯑꯦ, ꯅꯪꯁꯨ ꯁꯨꯃꯥꯏ ꯂꯣꯏ ꯆꯥꯊꯣꯛꯑꯗꯤ ꯑꯝꯇ ꯂꯩꯔꯔꯣꯏ"꯫ ꯁꯅꯥꯍꯟꯕꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ "ꯂꯩꯅꯤꯌꯦ, ꯀꯩꯝꯇ ꯋꯥꯔꯨꯅꯨ, ꯆꯥꯗ꯭ꯔꯒ ꯅꯥꯔꯒ ꯁꯦꯜ ꯌꯥꯝꯅ ꯇꯤꯡꯅꯅꯕꯅꯤ"꯫ ꯁꯅꯥꯍꯟꯕꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯥꯡꯏ꯫ ꯃꯨꯈꯤꯅ "ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ"꯫ ꯁꯅꯥꯍꯟꯕꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯕ ꯅꯠꯇꯦ, ꯍꯩꯇꯦ ꯍꯥꯏꯕ ꯏꯀꯥꯏꯗꯨꯅ "ꯍꯩꯌꯦ ꯏꯃꯥ"꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤ ꯅꯪꯅ ꯊꯣꯡꯂꯣꯀꯣ, ꯏꯃꯥ ꯄꯣꯠ ꯆꯩ ꯋꯥꯏꯔꯨꯕꯁꯤꯡꯁꯦ ꯄꯤꯊꯣꯛꯂꯨꯈꯤꯒꯦ"꯫ ꯁꯅꯥꯍꯟꯕꯤ ꯍꯩ ꯍꯥꯏꯅꯁꯨ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯀꯔꯝꯅ ꯊꯣꯡꯒꯅꯤ ꯍꯥꯏꯅ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯆꯥꯎꯕ ꯃꯥꯗꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯁꯅꯥꯍꯟꯕꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯇꯥ ꯆꯥꯎꯕ, ꯑꯝꯇ ꯆꯪꯉꯛꯑꯣ"꯫ ꯆꯥꯎꯕꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏ꯫ ꯑꯍꯜ ꯑꯃꯅ ꯅꯣꯛꯇꯨꯅ "ꯆꯥꯎꯕ, ꯀꯧꯔꯤꯅꯦꯍꯦ, ꯑꯝꯇ ꯆꯪꯕꯤꯔꯨꯆꯣꯅꯦ"꯫ ꯆꯥꯎꯕ ꯏꯀꯥꯏ ꯏꯀꯥꯏ ꯆꯪꯂꯛꯏ꯫ ꯑꯗꯨꯒ "ꯀꯩꯗꯧꯔꯦ"꯫ "ꯏꯃꯥꯅ ꯉꯥ ꯄꯤꯔꯝꯃꯤ, ꯁꯤ ꯊꯣꯡꯕꯗꯣ ꯑꯩ ꯍꯩꯇꯦ"꯫ "ꯑꯩꯅ ꯍꯩ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦ, ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ"꯫ "ꯑꯁ ꯅꯪꯁꯨ ꯂꯣꯏꯔꯦ, ꯍꯩꯁꯨ ꯍꯩꯇꯅ"꯫ "ꯑꯗꯣ ꯅꯪ ꯑꯝꯇ ꯊꯣꯡꯕꯤꯌꯣꯕ"꯫ "ꯑꯦ, ꯑꯩꯗꯤ ꯀꯃꯥꯏ ꯌꯥꯗꯣꯏꯕ, ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯌꯥꯅꯤ, ꯅꯪ ꯉꯝꯅꯕ ꯑꯗꯨꯝ ꯊꯣꯡꯉꯨ"꯫ ꯁꯅꯥꯍꯟꯕꯤ ꯎꯄꯥꯏ ꯂꯩꯇ ꯂꯩꯍꯧꯏ꯫ ꯑꯍꯜ ꯑꯗꯨꯅ "ꯆꯥꯎꯕ, ꯉꯁꯤꯗꯤ ꯁꯍꯔ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯌꯦꯡꯕ ꯇꯥꯔꯦꯗꯅ"꯫ "ꯑꯧꯇꯥꯗ, ꯉꯥꯁꯨ ꯊꯣꯡꯍꯧꯔꯤ, ꯄꯨꯟꯅ ꯆꯥꯈ꯭ꯔꯁꯦ"꯫ ꯁꯅꯥꯍꯟꯕꯤ ꯆꯥꯛ ꯂꯣꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯗꯨꯅ ꯆꯥꯛ ꯄꯤꯖꯕ ꯍꯧꯔꯛꯏ꯫ ꯆꯥꯎꯕ ꯉꯥ ꯊꯣꯡꯕ ꯃꯆꯨ ꯑꯗꯨ ꯎꯕꯗ "ꯕꯥ, ꯃꯆꯨ ꯐꯥꯎꯗꯤ ꯐꯖꯔꯦꯍꯦ, ꯗꯥꯗꯥ ꯆꯥꯕ ꯍꯧꯔꯁꯦ"꯫ ꯆꯥꯎꯕ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯎꯅ ꯊꯥꯡꯀꯠꯂꯤ꯫ ꯑꯗꯨꯒ "ꯀꯩꯅꯣ ꯊꯨꯝꯁꯤꯗꯤ? ꯀꯌꯥꯔꯛ ꯊꯥꯛꯈ꯭ꯔꯒꯦ? ꯑꯁ, ꯈꯥꯕ ꯑꯃ ꯌꯥꯎꯔꯦꯍꯦ"꯫ ꯁꯅꯥꯍꯟꯕꯤ ꯄꯥꯈꯠꯅ "ꯌꯥꯝ ꯊꯥꯛꯇꯤꯌꯦ, ꯈꯥꯕꯩ ꯑꯃꯈꯛꯇꯅꯤ"꯫ ꯑꯍꯜ ꯑꯗꯨ ꯅꯣꯛꯇꯨꯅ "ꯐꯖꯩ, ꯈꯥꯕꯩ ꯑꯃ ꯊꯥꯛꯑꯕ"꯫ ꯆꯥꯎꯕꯅ "ꯁꯅꯥꯍꯟꯕꯤ, ꯁꯍꯔ ꯅꯨꯄꯤꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦꯍꯦ, ꯂꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯆꯥꯕꯕꯨ ꯑꯃꯠꯇ ꯍꯩꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ"꯫ ꯁꯅꯥꯍꯟꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯆꯝꯖꯕ ꯃꯇꯧ, ꯃꯥꯒꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯑꯣꯛꯄꯤꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯗꯨ ꯉꯝꯅꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯃꯗꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯨꯈꯤꯅ ꯃꯍꯥꯛꯀꯤ ꯄꯪꯖꯕ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯩꯖꯗꯕ ꯄꯨꯝꯕ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯃꯧ ꯑꯃ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯈꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯩꯅꯅꯕ ꯍꯣꯠꯅꯖꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫
ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯟꯅ ꯆꯨꯅꯕ ꯑꯣꯏꯕꯅꯤꯅ ꯂꯩꯁꯅꯥꯅ ꯏꯋꯥ ꯋꯥꯗꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ꯫